Sino ma'am ay LB ngasi su pudun lakchere sino ma'am net jam nungaite dano sino ma'am lakpiu changpiro support tawbiu like share subscribe tawbiu sino ma'am net se jam jade sino ma'am sai try tawboni hojikta haifet jare amuk mut khigidra khangde no ne jeng jadra YouTube ta jade jang off to on to jabe net to off to on to sino ma'am kana kana lege net ngang ngasi ga tang lengsin biro support tawbiram mu sino ma'am sino ma'am gi damaktaniko mangona tana LB pudun lakchari si sino ma'am support tawbidragadi karam haina aigonda nungai phawgani ado ma'am support tawbiu sino ma'am ai ngasari try tawbani hajikta jare net se ko ma'am lakpiu support sino ma'am support tawbiu wow like amala e kanano comment thambiu sinau thank you like tawbiu comment thambiu sino ma'am like amala e nungsirabagi youtuber sino ma'am lakpiro aigi first aigi sino ma'am nungsirabai chan ribita aigi chan baby and aigi chan nungsirabi bimcha ma'am lakpio aigi chan doni Asidini sing hak jari ko sino ma'am halai kari ur pakhangde jari nge sing hak ma'am ngachangpiro ai chakcha chana sum ma'am comment ai yengjage sino ma'am ngam pan nga kha thongbani sino ma'am sino ma'am chakcha khige sino ma'am jaminasi ভালো কারেন্ট চলে গেছে কারেন্ট গিয়া अंधार कानून वाव आइगे नुसिबे नोंथेम थागतसारि चाखिं चारबो चक चारेंगे कारेन्ट चखरे इनाव लाइक तो बिदम थैंक यू थागतसारि इनावबो इनाव चक चारबो वाव आइगे चेखुमन लाए चारो मसु चारिए बेंधौ लाइक तो बिउ बेंधौ लाइक तो बिउ चप चारे तामो अदो ngasi nungthangidi kari ipaw lei ningthem irang taptharibra second like dan hai ado khogi chekhuman like to biu chekhuman chakcharabo current chakhare ai bang maleo banya chekhumanna hama tawjakhre masu hai ado chekhuman kai nyang chai ningthem kai nyang chai ningthem sinama like to biu ko tamusare haina thongba chaye haubane haina thongba so ngasigidi irang leite ko manipurda kan hadaba ichi kuman kanyang chage
아무튼 쿰비요. पिरा हाई है रत्ना आप कहाँ से बोल रहे हो राजा पथी नहीं कहवा सिरमदाय जौदना कावरे थिल्ले मसू कोकतु खरा खरा मखोन ताई ताई तमो है होय होय नितेम चेक्सलू को मिधांग जौबनी चेक्सलू मरु मरांग कापथो कासिन तोरपदो जेरासम सिगिरोय मतम वाली निंथेम हौजे यूमदरा नतगना सुम वॉलंटियर पेट्रोलिंग चलीब्रा कुथरुक खरा खरा मखोन ताई हाई तमो थोंना किजखरेदा तामोइदि नोंमै गाय पलकपदा तुगा ख्याव ख्याव चुंग मसुना बिदो मथेन थांगपा मोंग ताहे मसु है वाओ थागतसरी चेखमनबु थागतसरी तामो सियंगना हाइना रोय सिको तामो ए युमदा लई होय 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 चुमी चुमी तामोना सुम हंगबनिको इनाउदो नुआइतना फरे फरे चुमी इनाउन हाइबा जाम चुमी सिदी लाइफ टेलीकास्टदी हाइब नुहाइती याम चेक्सना लयुको सोयंगामदगा लोरे नायेक्तगा लोरे सिखुमन हाइबा मसुना वीडियो थांगत बसे वीडियो मथेल थांगत बा मोंग ताई हे मसु सिनोमियाम सपोर्ट तो व्यू सिनोमियाम लाइक तो बिरमुको कारें जु चखरे पुमा मम्मे नो मोबाइल नो ngatung pirowe wari jamna sangdagonuko susa hoy 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 chummi chikhuman jam chummi मैम सपोर्ट तौबियो मैम कमेंट थम्बियो कैंडल थालो तामो आया ओ सुमी ngasai कैंडल लेदिना प्रो थैंक यू निंथेम निंथेम ने कैंडल थालो इदे भाब तारेबो निंथेम थागतसरी निंथेम निंथेम नो करे निंथेम थागतसरी नावबो तामो मसुसे मी तौरगा चटपा मी
오이래네. 오, 이병자 라이, 이병자. 잘해보. 잘해보, 잘해보, ngasidibo. 강대 농디 라이, 이병자 칸바네. khá nungay nga si kare mu chathok kore. 이병자 짝짜라보 항해. 이제 그만나. Jamna phareo ja. Hoi, jam nungay i병자. ꯑꯩꯗꯤ ꯅꯦꯠꯁꯤ ꯌꯥꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯦꯕꯀꯣ ꯃꯥꯡꯕꯗꯤ ꯌꯥꯊꯣꯔꯛꯑꯦ ꯉꯁꯤꯁꯦ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯇꯥꯃꯣ ꯎꯔꯛꯀꯅꯤ ꯀꯦꯟꯗꯜ ꯆꯨꯔꯤꯌꯦ ꯅꯤꯡꯊꯦꯝ ꯍꯥꯏꯕ ꯀꯦꯟꯗꯜꯗꯣ ꯑꯗꯨꯝꯇꯪ ꯌꯦꯡꯈꯣ ꯎꯔꯕ ꯅꯪꯅ ꯍꯥꯏꯔꯛꯄ ꯀꯦꯟꯗꯜꯗꯣ ꯊꯥꯟꯒꯦ ꯈꯪꯉꯕ ꯑꯗꯨꯒ ꯃꯆꯨꯁꯦ ꯉꯁꯥꯏ LBꯗ ꯐꯤ ꯁꯨꯖꯒꯦ ꯆꯥꯛꯁꯨ ꯊꯣꯡꯖꯒꯦ ꯍꯥꯏꯅ LB ꯊꯥꯈ꯭ꯔꯦꯅ ꯂꯩꯍꯧꯕꯅꯤ ꯃꯆꯨ ꯋꯥꯏ ꯈꯨꯃꯟ ꯃꯈꯣꯏꯗꯤ ꯃꯤ ꯌꯥꯝ 이보홀더 미 ꯌꯥꯝꯅ ꯂꯩꯍꯧꯕꯅꯤ ꯃꯆꯨ ꯍꯥꯏ ꯍꯣꯏ 이보홀로이나 미 ꯌꯥꯝ ꯂꯥꯛꯄꯅꯤ ꯏꯆꯦ ꯈꯨꯃꯟ ꯑꯩꯒꯤꯁꯤꯅ ꯃꯤ ꯋꯥꯠꯄꯅꯦꯀꯣ ꯑꯩꯒꯤꯗꯤ ꯏꯆꯦ ꯈꯨꯃꯟ ꯍꯣꯏ ꯑꯩꯒꯤ ꯏꯆꯟ ꯕꯦꯝꯆꯥ ꯍꯣꯏ ꯂꯥꯛꯏꯁꯤꯅ ꯂꯣꯏꯔꯦ 이뱀짝 와우 이게 오잘라 에 오자 탱구 타겟자리 오자보 오자 짝짜라보 이제 그만나 레비 따가 까이 찌엔 크레마소 레비 따도 이제 그만 마사 누가이때 하이버네버거 어마 칸게 짝 통인바 그저이바 닝템 미시스 디लीट टौनुको तादो मंगो लाइक डन थैंक यू नर्मदा थैंक यू 타겟자리 तादो मंगो चैनल दे सपोर्ट तौबीदो 타겟자리 लाइक तौबीरमुको इचनोमयाम
ꯀꯔꯤ ꯃꯊꯦꯜꯅꯣ ꯇꯥꯃꯣ ꯉꯥ ꯈꯥꯒ ꯑꯩꯈꯣꯏ ꯀꯩ ꯑꯃꯨꯛꯀ ꯉꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯄꯥꯟꯒ ꯊꯣꯡꯉꯦ ꯆꯥꯔꯦ ꯀꯥꯡꯁꯣꯏ ꯑꯣꯖꯥꯗꯤ ꯀꯥꯡꯁꯣꯏꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯥꯡꯁꯣꯏ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯣꯖꯥꯒꯤ ꯀꯥꯡꯁꯣꯏꯁꯨ ꯉꯥꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯅꯤ ꯕꯥꯖꯤꯀꯣ ꯔꯦꯕꯤꯇꯥꯗꯣ ꯌꯦꯡꯉꯝꯒꯅꯤ ꯃꯥ ꯆꯪꯉꯛꯇ꯭ꯔꯤ ꯁꯤꯔꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯅꯃꯗꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤ ꯏꯆꯦ ꯈꯨꯃꯟꯅ ꯑꯣꯖꯥ ꯃꯁꯨꯗꯣ ꯉꯥꯁꯤꯡꯒ ꯈꯥꯏꯅꯈ꯭ꯔꯕꯅꯤ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯈꯨꯃꯟ ꯆꯨꯝꯃꯤ ꯄꯥꯟꯒ ꯉꯥꯒ ꯍꯥꯎꯅꯤ ꯇꯥꯗꯣ ꯃꯪꯒꯣꯜ ꯍꯥꯎꯋꯦ ꯇꯥꯃꯣ ꯅꯪ ꯅꯥꯔꯅꯤꯀꯣ ꯅꯤꯡꯊꯦꯝ ꯅꯥꯔꯣꯏꯗ ꯇꯥꯗꯣ ꯃꯪꯒꯣꯜ ꯉꯥ ꯊꯣꯡꯕ ꯑꯩ ꯈꯪꯉꯦꯕ ꯅꯪꯒꯤꯗꯤ ꯑꯍꯥꯎꯕ ꯑꯣꯏꯗꯣꯏꯅꯦꯕ ꯏꯕꯦꯝꯆꯥꯅ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯣꯖꯥ ꯏꯕꯦꯝꯆꯥ ꯉꯥꯈꯥꯒ ꯄꯥꯟꯒ ꯊꯣꯡꯕꯅꯦ ꯉꯥꯈꯥꯒꯅꯦ ꯄꯥꯟꯒ ꯊꯣꯡꯉꯦ ꯑꯗꯨꯒꯩꯗꯤ ꯑꯇꯨꯉꯥ ꯑꯃ ꯃꯦꯠꯂꯦ ꯀꯥꯟꯖꯤ ꯀꯣ ꯏꯆꯦ ꯈꯨꯃꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯪꯉꯦ ꯅꯃꯗꯥ ꯑꯩꯁꯨ ꯀꯔꯤ ꯉꯥꯅꯣ ꯍꯪꯉꯦ ꯏꯆꯦ ꯈꯨꯃꯟ ꯉꯥꯁꯤꯡꯅꯦ ꯍꯥꯏꯌꯦ ꯅꯃꯗꯥ ꯔꯦꯕꯤꯇꯥ ꯑꯝꯇꯪ ꯀꯧꯗꯅ ꯑꯣꯖꯥ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯑꯃꯨꯛꯇ ꯄꯥꯏꯈꯤꯒꯦ ꯍꯣꯏ ꯄꯥꯏꯈꯠꯂꯣ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯋꯥꯔꯤ ꯁꯨꯅꯔꯣ ꯂꯣꯏꯔ ꯁꯨꯝ ꯆꯪꯉꯣ ꯃꯩ ꯂꯥꯛꯑꯦ ꯀꯥꯏ ꯂꯥꯛꯑꯦ ꯏꯆꯦ ꯈꯨꯃꯟ ꯅꯣ ꯆꯤꯟꯇꯥꯗꯣ ꯐꯨꯔꯇꯤ ꯃꯁꯨ ꯃꯪꯒꯣꯜꯅ ꯀꯥꯏꯅꯈꯤꯕ ꯉꯥꯁꯤꯡꯗꯣ ꯏꯁꯨ ꯅꯨꯄꯤ ꯅꯃꯗꯥꯅ ꯁꯝꯖꯜꯂꯕꯣ ꯏꯆꯦ ꯈꯨꯃꯟ ꯅꯥꯜꯂꯤ ꯏꯆꯦ ꯈꯨꯃꯟ ꯍꯥꯏ ꯅꯣꯛꯈꯔꯦ ꯅꯃꯗꯥ ꯇꯥꯔꯕ ꯏꯆꯦ ꯈꯨꯃꯟꯅ ꯍꯥꯏꯔꯤꯁꯦ ꯃꯁꯨ ꯃꯪꯒꯣꯜꯅ ꯀꯥꯏꯅꯈꯤꯕ ꯉꯥꯁꯤꯡꯗꯣ ꯏꯁꯨ ꯅꯨꯄꯤ ꯅꯃꯗꯥꯅ ꯁꯝꯖꯜꯂꯕꯣ ꯍꯥꯏꯌꯦ ꯑꯗꯣ ꯅꯃꯗꯥ ꯔꯦꯕꯤꯇꯥ ꯑꯝꯇꯪ ꯀꯧꯑꯣ ꯏꯆꯦ ꯈꯨꯃꯟ ꯍꯥꯏꯅ ꯇꯒꯗꯤꯡ ꯅꯥꯗꯤꯡ ꯖꯒꯣꯏ ꯁꯥꯔꯦ ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥ ꯆꯪꯉꯛꯇ꯭ꯔꯤ ꯔꯦꯕꯤꯇꯥ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯑꯅꯣ ꯕꯦꯕꯤ ꯐꯣꯟ ꯇꯧꯕ꯭ꯔꯣ ꯍꯥ ꯑꯣꯅꯣ ꯕꯦꯕꯤ ꯐꯣꯟ ꯇꯧꯕ꯭ꯔꯣ ꯕꯦꯕꯤ ꯐꯣꯟ ꯇꯧꯕ꯭ꯔꯣ ꯀꯩꯅꯣ ꯉꯁꯥꯏ ꯅꯪ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯗꯣ ꯑꯝꯇ ꯍꯪꯕꯤꯌꯨꯅ ꯂꯩꯔꯝꯒꯅꯤ ꯉꯁꯥꯏ ꯃꯥ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯗꯣ ꯍꯪꯉꯨꯅ ꯇꯧꯔꯕ ꯈꯣꯠꯂꯕ ꯑꯃꯨꯛ ꯇꯧꯔꯛꯇ꯭ꯔꯦ ꯀꯥꯏꯅ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯄꯩꯔꯛꯀꯅꯤ ꯂꯩꯔꯝꯒꯅꯤꯅꯦ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯍꯪꯕꯤꯌꯨꯅꯦ
Ichi kuman ay laki pula kaniya ado iche hoida su koirakani hai namada nang chaladi tadomo gondo su hairamu ko iche kuman se ahan jam ore mako phije ke bisra masa ufangdre ai salam tang thon ge namda change rebita do sarga ka kharamani ka kharamani hoi tadomo go chalusi hoi adoni iche kuman se nungaite ahan ore mako ga se phi doi ge sangi dana mamai ga se masak lapa ngamdre ba द सालम का कंबलम का थोन तारी है अहनुरमीना इचे खुमन खुमकते इचे कोरा कने हाइसे खुमकते सुनुपी नर्मदाना लाकपदा अबोंगना तरामना ओक्चरमगे हाय वाव अदे चे खुमन चैसु अनि पारा ngairamuko गेटा अदो इचे खुमन दि अहन ओरमनिना क्वा सुपारी पोरके चूगा रेबिता दो तत्ताई चारगा गेस काना का लेरब खंगदेने तादो गेस दि कारमोय गेस दि कारमोय केंदा यामना कंतोबा सेक्शन बंग मिनिना को यामना सेक्शन चाजबा ngang ma ges di karamoy ma soidana uramni ko ma kakana elbi tha to mo gona elbi tha ba se ma sum yeng leiramni hoi ngai jeram ge susa ado nasuna madaga tonu kan thada ba ai nim than than du Nasuna madaga nasu mangol lakpada dihuti pai ngai ramu bendo tado iche kuman sia jam ahan nate iche man hogi lenga oini hoi khangi dai su duga yengu magi chenge ba magi chene magi profile sigi jongche mako loi phi sarga hanubi ko chokbi du mana thaina ge hanubi du mana to jong la ki bu tawn na le ga mana masuk kalau gak ini isi yang kau sudah masuknya cak cabai loh gak kut masa mangga cului doa panduk macam mana mangga ni net terus masuk oi masuknya cak cabai loh gak mangga macam mangga mantra masuk mani
이제 그만. 아, 아두나 이제 그만. 그런다. 이제 그만 까리 부러우게. 나마다 아이디 과 수파리 뿌니, 뿡톤 뿌니, 주 뿌니 벤톡 짜나바 세색바 마수니나 mantra 강도니 마수디 강대 벤톡 아이 mantra 강대 이제 그만 아이 mantra jantra가 시즌하대 मणिपुर फिल्म तर मुंबई खंगीदना जेकुमान क्वागा चाद्रेदा मसु पुंधोंदी चारिब नत्रो नमदाना तदोमंगोल आइदी लफोय सोरी मयाम पुने नंगा लफोय पुदे आइने चाउ चंपा पुबीरनी नर्मदा नंग मणिपुर की फिल्म एक्टर मुंबई ना महाभारत गंधारी साहब जो तारबा नर्मदा इसे खुमंदी तारबा रेबिता लाक्तबदा एलबी नुंगाइते अदुनी माग येंगी मी चंगक्ते मा सुसा अबोंगना सोलकपा मतम सिगा लफोय पुरकपा फतिने ओय मेचे कमान ला सिदोरे एदि इचे जेरुम ओइना पुरके है datang mana pergi kalam berapa saya? Pergi kalam berapa? 이제 지름디 파이 하이버니고 이름디 이제 그만 아 이해나 뽀뽀니 이해나 안 어렵듯이 따바 자다바 와하니고 시우샤 이름도 हरे कृष्णा राम राम 이제 이셔이 아마 하이로 다도세 천시 ꯑꯩꯈꯣꯏ ꯏꯆꯦ ꯈꯨꯃꯟ ꯑꯍꯜ ꯑꯣꯏꯔꯃꯤꯅ ꯂꯐꯣꯏ ꯄꯨꯔꯛꯄꯁꯨ ꯐꯠꯇꯦ ꯍꯥꯏꯌꯦ ꯍꯌꯦꯡ ꯁꯣꯔꯛꯄ ꯃꯇꯝꯗꯅꯦ ꯑꯩꯅ ꯅꯥꯝ ꯇꯥꯍꯟꯗꯣꯏꯃꯤ
ꯑꯍꯟ ꯑꯣꯏꯔꯛꯄꯒꯤ ꯑꯍꯟ ꯑꯣꯏꯔꯛꯄ ꯍꯥꯏꯁꯤ ꯅꯥꯝ ꯇꯥꯍꯜꯂꯤꯗꯅ ꯅꯔꯃꯗꯥ ꯑꯩ ꯅꯥꯝ ꯇꯥꯍꯟꯗꯣꯏꯅꯤꯀꯣ ꯑꯩ ꯅꯥꯝ ꯇꯥꯍꯟꯗꯣꯏꯃꯤ ꯇꯥꯔꯤꯕ ꯆꯤꯛꯈꯨꯃꯟ ꯇꯥꯏꯅꯪ ꯍꯟꯗꯣꯛꯅꯁꯦ ꯆꯠꯄꯒꯤ ꯃꯁꯨꯅ ꯆꯠꯂꯣ ꯍꯧꯖꯤꯛꯇꯒꯤ ꯃꯁꯨ ꯑꯣꯏꯃ ꯃꯇꯝ ꯋꯥꯠꯂꯤ तुम जो कहोगे हम वो करते जाएंगे असी इसे चलो तादो ऐ चलो तनिने नुसिबा बासी खोंजेंदो 샤 이 땅 따지니도 농시번 바시 콘진도 송cao cao ngâm đêm mà kỳ mi nước mi chi đường ta dơ ni đường nung si bơ ba si khôn chiến đồ jaraba chikuman masu abong na haibado sakbiro masu namadana kena pin thare mare itang ta dơ ni đường nung si bơ ba si khôn chiến đồ sung cao cao ngâm đêm mà kỳ mi nước mi chi đường ta dơ ni đường nung si bơ ba si khôn chiến đồ ai chỉ không này ba aboki mitegi pirang cinthera khiba khangho dene masu jo chodange machano haine khangni kuchumo ba krishna dona radha giri thamoi hui ta je ni dong nung si bơ ba si khôn chiến đồ Samir Basi Bino Diego Say Ji Basi oh my god Samir Basi Bino Diego Say Ji Basi Samir Basi Bino Diego Say Ji Basi 여초당에 맞잖아 하이네 강에 그주모이 여초당에 맞잖아 하이네 강에 그주모이 कुचुमो कृष्ण दोने राधा गिरी थमोई हूँ ताजे निदो नुशिब बाशी खोंजेंदो शामेरे बाशी बिनोदियागो शेजे बाशी Revita la oh Revita nang ai khoi na ngai di ko hai
너 호나 누는 양놈이 강한다는 옥놈이 아이고 락나 비름이 아와 마이짜 합람이 따제니동 농시와 바시 콘옌나 에이 나이제리에 리비타나 학부 이두 제넬기 아이코이는 나이제리에 나하고 락로가 리비타 난마다는 꼬리에 건진 왕는 날마다는 꼬리에 건진 왕는 라오 리비타 나이두나 레이저리 농시레 비리비타 오자카리노 짜리두보 꽈니꽈 날마다 톨라시라해 그래도래 이제 그만 이제 따로 키로 아한 마담 오이키노 이제 그만 아이 코이마얌 라키가니 라포짬바 뿌두네 ngày mu cô ý chia kuman lấy đủ vậy ý chia kuman mu nung chia dây này ý chia níu pa ani na Revita đó cái đầu rồi kia câu đi đó mà chẳng có gì mà có tôi cái ní 이뱀자 새 따바 농아이 브로 이제 그만 토하게 하이라 ngalliko 토카디 빠부자니 뱀자 딸이보 허지기 시에 따바는 거 해봐 따도문 거 아이디 나하 오이나 레나버기 때문에 온라인에기 레이라가 자니고 하늘비가 반응됐고 나마다 나는 와라 또 온다면 따도문 공기 자홀로 노이나 카라 티나 ngang gani dunani ngang di namanya tarba iche ko manai che noina khara thina ngang gani dunani re bita lakti che taramongolai di naha oina ba tablet online dagi leiraga chani ko hani bika phaning je ko ha oto nang na wada to matam da ta do mong su ja hong ko jamate maru am tang oi su tablet to ju ta do hoi wada tong ni 이제 그만 따라봐. 그 날마다 태블릿 오더 또 오기도 해. 한 오이더는 맨날 하고 보기. 이름자 토크러보. 이름자. 이름자 따브로. namada aisu abok jamna nungin ko kaya no iba ichi kuman gisu wada to bi kukunan madang jamna na titiblit anika wadar to bi koko macin dedi ahan woi thamoy dedi naha oiningi
이제 그만 세 나마라 탭렛 아니 땅게 비비고 다듬은 거 아직 떠오르 해 कोनगी वारी नहीं अभी तो हम जवान है मैं भी जॉन है किंतु चिराई तो ऊपर गया है मेरा चिराई ऊपर गया इबिम चा थोखरबो कायदनो खोय नर्मदा जॉन नि हजिकता only 22 years running ni 이뱀 짜 토크러보 코레비타 레이미고 막 썩트리미고 막 레이미 한 오력바 나하가 오제닝데다 수사 오닝 오늘마다 마친다 숨 하이미 지쿠만 제건 하 오닝이니 adon akhoi no gi do ko na tawra so ben a iche khumang jana wala to bi kho ta do he na teiru phabani ta do he na teiru phabani chirai tang na sam ho bane achum bai ra achum bai ra chibo ta do he na teiru phabani chirai tang na 참 호구네. 아침 뭐 이러나마다 아생머네. 아생머네 데 해영에 때 얘기네. 농알라가 송음 버려지는 이뱀 자 토크러보 मैम सिनाव चंबियो सपोर्ट तौबियो सपोर्टर से जाउद्रे सिनाव मैम वेलकम हेना तैना जामफई समसु केंदबने ओ इशुगी चिराय तांगदो हेना हाइदो चुमिने मसु हाय ओ करामता हाइबिदे ngasi नमदागा चे खोमन हाबि जम थैंक यू hẹn hãy tất tay chơi là ghê thì bữa su thì yêu mà su tay yêu mà su tay bữa tay yêu mà su hay hậu tay ghê 이뱀 자 토크러보 아이기 전돈이 수장학들의 ngasi디 나angati lakpani kaidolba khangde 이뱀 자 장학들의 이뱀 자 kaidolba tumkhraба khangde atamgo ribita se laktri mak leirangmani changaktrimi isu namadaga natana masugi mateng kana lege chummi sikhumanga chinnamadagana support tobina leibani thagatsari atemi aduna nai talle bai tayu 하이바니 호이 떼게 실례 있고 하영 때려가 이 비디오 다 채맞게 날마다
그 이제 구멍기 좀 치. 애가 발라이만 할더라. ꯍꯣꯏ ꯑꯕꯛ ꯑꯍꯟ ꯑꯣꯏꯔꯁꯨ ꯂꯩꯖꯒꯦ ꯇꯜꯂꯤꯕꯣ ꯏꯆꯦ ꯈꯨꯃꯟ ꯅꯪ ꯕꯨꯕꯣ ꯕꯨꯕꯣ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯐꯖꯕ ꯑꯃ ꯇꯁꯨ ꯁꯦꯝꯃꯨꯅ ꯇꯥꯗꯣ ꯁꯦꯝꯒꯦ 이제 그만 ꯍꯣꯏ ꯍꯥꯏ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯃꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜ 와비ꯕꯁꯤꯗꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯆꯦꯅꯦꯜ ꯃꯅꯨꯡꯁꯤꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯏ ꯇꯧꯔꯒꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯥꯝꯅ ꯍꯦꯟꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯂꯔꯣꯟꯕꯒꯤꯗꯃꯛꯇ ꯏꯅꯝꯃꯗꯥꯅ ꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯏꯆꯦ ꯈꯨꯃꯟ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯃꯣꯏ ꯅꯃꯗꯥꯕꯨꯗꯤ ꯏꯆꯦ ꯈꯨꯃꯟ ꯆꯦꯅꯦꯜ ꯄꯥꯏꯔꯁꯨ ꯄꯥꯏꯗ꯭ꯔꯁꯨ ꯃꯥꯕꯨꯗꯤ ꯑꯩꯅ ꯀꯥꯎꯕ ꯉꯝꯃꯣꯏ ꯅꯃꯗ ꯑꯩꯁꯨ ꯍꯥꯏꯔꯁꯤꯔꯣ ꯍꯥꯏꯔꯣ ꯑꯩꯁꯨ ꯍꯥꯏꯔꯁꯤꯔꯣ ꯍꯥꯏꯔꯣ 이제 그만 하이로 ꯑꯩ ꯏꯆꯟꯗꯣꯅꯤ ꯆꯪꯉꯛꯇꯦ ꯉꯁꯤ ꯀꯩꯗꯧꯕ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯉꯛꯇꯦ ꯍꯟꯗꯛꯁꯦ ꯀꯩꯗꯧꯔꯕ ꯁꯤꯅ ꯇꯜꯂꯦ ꯆꯦꯅꯦꯜ ꯄꯥꯏꯅꯤꯡꯗ꯭ꯔꯦ ꯋꯥꯡꯉꯩ ꯈ꯭ꯋꯥꯡ ꯅꯥꯉꯩ ꯑꯦꯜꯕꯤ ꯊꯥꯅꯤ ꯃꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯅꯤ ꯌꯦꯡꯕꯤꯗꯦ ꯑꯗꯨꯅ ꯇꯜꯂꯦ ꯆꯨꯝꯃꯤ ꯇꯧꯕꯕꯨꯗꯤ ꯑꯩꯅ ꯃꯤꯒꯤ ꯆꯪꯗꯕꯅꯤꯅ ꯑꯩꯒꯤꯗꯁꯨ ꯃꯤ ꯂꯥꯛꯄꯤꯗꯦ ꯀꯩꯗ ꯃꯇꯝꯁꯤꯅꯁꯨ ꯐꯪꯗꯕꯅꯤꯅ ꯍꯧꯖꯤꯛ ꯌꯦꯡꯉꯨꯁꯦ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯑꯦꯜꯕꯤ ꯊꯥ ꯀꯅꯥ ꯂꯥꯛꯄꯤꯅꯤ ꯏꯕꯦꯝꯆꯥ ꯂꯥꯛꯑꯝꯃꯁꯨ ꯏꯕꯦꯝꯆꯥ ꯊꯣꯛꯈ꯭ꯔꯦ ꯏꯆꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯣ ꯍꯥꯏ ꯃꯤꯅꯤ ꯆꯪꯉꯣ ꯉꯧꯕꯣꯏꯃꯆꯥ ꯃꯁꯨꯒꯤ ꯚꯤꯗꯤꯑꯣꯗꯤ ꯁꯧꯒ꯭ꯔꯤꯒ ꯁꯦꯕꯣꯠꯁꯦ ꯀꯅꯥꯅ ꯉꯝꯕ ꯌꯦꯡꯅꯁꯤ ꯑꯗꯨꯒꯤ ꯃꯊꯦꯜꯅꯤ ꯊꯥꯡꯒꯠꯄ ꯃꯁꯨꯒꯤ ꯚꯤꯗꯤꯑꯣꯗꯤ ꯁꯧꯒ꯭ꯔꯤꯒ ꯁꯦꯕꯣꯠꯁꯦ ꯀꯅꯥꯅ ꯉꯝꯕ ꯌꯦꯡꯉꯁꯤ ꯑꯗꯨꯒꯤ ꯃꯊꯦꯜꯅꯤ ꯊꯥꯡꯒꯠꯄ ꯏꯁꯨ ꯅꯨꯄꯤꯅ ꯁꯨꯝ ꯐꯖꯕ ꯋꯥꯍꯩꯗ ꯁꯤꯟꯅꯈ꯭ꯔꯣꯏ ꯁꯤꯟꯈ꯭ꯔꯣꯏ ꯏꯆꯦ ꯀꯃꯟ ꯅꯨꯡꯉꯥꯏꯌꯦꯕꯣ ꯏꯆꯦ ꯈꯨꯃꯟ ꯃꯁꯨꯒ ꯍꯥꯏꯅꯨ ꯇꯜꯂꯤꯌꯦ ꯏꯕꯦꯝꯆꯥ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯆꯦ ꯈꯨꯃꯟꯒ ꯏꯆꯟ ꯈꯛꯇ ꯉꯥꯏꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕꯁꯦ ꯏꯆꯦ ꯈꯨꯃꯟ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯔꯣ ꯑꯩꯁꯨ ꯇꯥꯒꯦꯅꯦ ꯃꯊꯛꯇ ꯍꯥꯏꯁꯤꯗꯤ ꯃꯁꯨꯒꯤ ꯚꯤꯗꯤꯑꯣꯗꯤ ꯁꯧꯒ꯭ꯔꯤꯒ ꯁꯦꯕꯣꯠ ꯁꯦ ꯀꯅꯥꯅ ꯉꯝꯕ ꯌꯦꯡꯉꯁꯤ ꯑꯗꯨꯒꯤ ꯃꯊꯦꯜꯅꯤ ꯊꯥꯒꯠꯄ ꯏꯁꯨ ꯅꯨꯄꯤꯅ ꯁꯨꯝ ꯐꯖꯕ ꯋꯥꯍꯩꯗ ꯁꯤꯟꯈ꯭ꯔꯣ ꯍꯥꯏꯌꯦ ꯅꯃꯗꯥ ꯁꯞꯄꯣꯔꯇꯔ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯗꯥ ꯃꯪꯒꯣꯜꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔ ꯈꯪꯗꯦꯗ ꯂꯣꯏꯁꯤꯜꯂꯁꯤꯔ ꯈꯪꯗꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯅ ꯃꯁꯨꯒꯤ ꯑꯦꯜꯕꯤ ꯌꯥꯎꯔꯤꯅꯤ ꯀꯣ ꯅꯣꯏ ꯈꯪꯉꯨ
ꯏꯆꯦ ꯈꯨꯃꯟ ꯀꯩꯗꯧꯔꯒꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯏꯆꯦꯁꯦ ꯑꯇꯣꯞꯄ ꯋꯥꯍꯩꯁꯨ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦꯀꯣ ꯌꯥꯝꯅ ꯍꯥꯏꯔꯣ ꯏꯆꯦ ꯈꯨꯃꯟ ꯀꯩꯗꯧꯔꯦ ꯍꯥꯏꯔꯣꯅꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯏꯆꯦ ꯈꯨꯃꯟ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯏꯆꯦ ꯈꯨꯃꯟ ꯑꯩꯈꯣꯏ ꯂꯥꯛꯀꯦ ꯏꯕꯦꯝꯆꯥ ꯊꯣꯛꯈ꯭ꯔꯦ ꯔꯦꯕꯤꯇꯥ ꯂꯥꯛꯇ꯭ꯔꯦ ꯑꯩꯒꯤ ꯏꯆꯟ ꯗꯣꯅꯤ ꯂꯥꯛꯇ꯭ꯔꯦ ꯑꯩꯁꯨ ꯅꯨꯄꯤꯅ ꯐꯅꯕ ꯏꯁꯨ ꯅꯨꯄꯤꯅ ꯐꯅꯕ ꯍꯣꯠꯅꯕꯤꯔꯣ ꯍꯥꯏ ꯏꯆꯦ ꯈꯨꯃꯟ ꯑꯌꯨꯛ ꯑꯣꯏꯅ ꯍꯥꯏꯔꯛꯎꯔꯣ ꯍꯥꯏ ꯅꯪꯉꯣꯟꯗ ꯍꯥꯏꯔꯣ ꯏꯆꯦ ꯈꯨꯃꯟꯅ ꯍꯥꯏꯕ ꯋꯥ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯏꯆꯦ ꯈꯨꯃꯟ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯍꯥꯏꯕ ꯍꯣꯏ ꯏꯁꯨ ꯅꯨꯄꯤ ꯏꯆꯦ ꯈꯨꯃꯟ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯔꯥ ꯍꯥꯏꯕꯅꯤ ꯏꯕꯦꯝꯆꯥ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯏꯆꯦ ꯑꯩ ꯍꯥꯏꯔꯨꯔꯣ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯇꯥꯅꯤꯡꯕ ꯂꯣꯏꯔꯁꯦ ꯃꯆꯨꯁꯦ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦꯀꯣ ꯑꯩ ꯚꯥꯞ ꯇꯥꯉꯝꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯅꯣ ꯑꯩ ꯑꯣꯖꯥ ꯑꯩ ꯀꯣꯟ ꯌꯥꯝꯅ ꯀꯣꯛ ꯌꯥꯝꯅ ꯆꯤꯛꯑꯦ ꯄꯣꯊꯥꯔꯒꯦ ꯏꯍꯦ ꯇꯦꯕ꯭ꯂꯦꯠ ꯆꯥꯎꯗꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯆꯥ ꯑꯩꯗꯤ ꯈꯪꯗꯕꯅꯤ ꯉꯁꯥꯏꯗꯩ ꯀꯧꯔꯦꯅ ꯐꯔꯦ ꯏꯕꯦꯝꯆꯥ ꯀꯣꯛ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯄꯣꯊꯥꯔꯣꯀꯣ ꯅꯪ ꯍꯌꯦꯡꯁꯨ ꯗ꯭ꯌꯨꯇꯤ ꯂꯩꯕꯅꯤꯅ ꯄꯣꯊꯥꯔꯣ ꯏꯆꯦ ꯑꯩ ꯍꯥꯏꯔꯨꯔꯣ ꯑꯁꯦꯡꯕ ꯑꯣꯀꯦ ꯏꯕꯦꯝꯆꯥ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯏꯕꯦꯝꯆꯥ ꯒꯨꯗ ꯅꯥꯏꯠ ꯀꯣꯛ ꯆꯤꯛꯑꯗꯤ ꯇꯦꯕ꯭ꯂꯦꯠ ꯆꯥꯔꯣꯀꯣ ꯍꯌꯦꯡ ꯑꯌꯨꯛ ꯗ꯭ꯌꯨꯇꯤ ꯂꯩꯕꯅꯤꯅ ꯏꯕꯦꯝꯆꯥ ꯅꯥꯕ ꯌꯥꯗꯦꯀꯣ ꯃꯤꯔꯝꯗ ꯂꯩꯕꯅꯤꯅ ꯅꯥꯕ ꯌꯦꯛꯄ ꯌꯥꯗꯦꯀꯣ ꯃꯁꯨꯁꯤꯅ ꯅꯍꯥꯗꯤ ꯑꯣꯏꯖꯅꯤꯡꯉꯤ ꯒ꯭ꯌꯥꯟꯗꯤ ꯅꯝꯕꯗ ꯑꯩ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤ ꯅꯝꯕꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯝꯕꯗ ꯑꯩ ꯑꯣꯏꯅ ꯍꯥꯏꯔꯒꯦꯅ ꯍꯥꯏꯔꯣ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯏꯕꯦꯝꯆꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯏꯕꯦꯝꯆꯥ ꯒꯨꯗ ꯅꯥꯏꯠ ꯏꯕꯦꯝꯆꯥ ꯏꯁꯨꯗꯣ ꯀꯣꯛ ꯁꯝ ꯉꯁꯥꯏ ꯌꯥꯝꯅ ꯄꯥꯈ꯭ꯔꯦꯅꯦ ꯏꯆꯦ ꯈꯨꯃꯟ ꯑꯩꯅ ꯍꯥꯏꯅꯤꯡꯕꯅ ꯂꯣꯏꯔꯦꯀꯣ ꯍꯥꯏꯔꯣ ꯍꯥꯏꯕꯅꯦ ꯅꯍꯥ ꯑꯣꯏꯖꯅꯤꯡꯉꯤ ꯒ꯭ꯌꯥꯟꯗꯤ ꯃꯥꯡꯂꯦ ꯍꯥꯏ ꯏꯆꯦ ꯈꯨꯃꯟ ꯑꯩꯅ ꯍꯥꯏꯅꯤꯡꯕꯅ ꯂꯣꯏꯔꯦꯀꯣ ꯍꯥꯏꯔꯣ ꯍꯥꯏꯕꯅꯦ ꯏꯕꯦꯝꯆꯥ ꯏꯁꯨꯗꯣ ꯀꯣꯛ ꯁꯝ ꯉꯁꯥꯏ ꯌꯥꯝꯅ ꯄꯥꯈ꯭ꯔꯦꯅꯦ ꯏꯆꯦ ꯈꯨꯃꯟ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯎꯅꯦ ꯍꯥꯏꯔꯣ ꯍꯥꯏꯕ ꯅꯝꯕꯗ ꯑꯩ ꯇꯥꯅꯤꯡꯕ ꯂꯣꯏꯔꯦ ꯑꯁꯦ ꯑꯁ ꯁꯨꯅꯃꯗꯥ ꯑꯕꯣꯛ ꯅꯣꯡꯅꯤꯡꯂꯕꯅꯤꯀꯣ ꯍꯥꯏꯔꯣ ꯍꯥꯏꯕ ꯁꯨꯅꯃꯗ ꯑꯕꯣꯛ ꯅꯣꯛꯅꯤꯡꯕꯅꯤꯀꯣ ꯅꯣꯛꯊꯣꯛ ꯅꯣꯛꯊꯣꯛ ꯅꯣꯛꯅꯤꯡꯕꯗꯤ ꯐꯥꯖꯟꯒꯅꯨ ꯅꯣꯛꯊꯣꯛꯑꯣ ꯍꯥꯏꯔꯣ ꯏꯁꯨ ꯅꯨꯄꯤ ꯏꯆꯦ ꯍꯥꯏꯔꯒꯦ ꯍꯥꯏꯔꯣ ꯏꯆꯦ ꯈꯨꯃꯟꯅ ꯍꯥꯏꯔꯣ ꯏꯁꯨ ꯅꯨꯄꯤ ꯍꯥꯏꯔꯦ ꯏꯆꯦ ꯈꯨꯃꯟ ꯑꯗꯣ ꯃꯪꯒꯣꯜ ꯏꯆꯦꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯕꯦꯟꯊꯧ ꯅꯟꯗꯤꯔꯥ ꯃꯁꯨꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯖꯥꯎꯔꯦꯀꯣ
ꯕꯦꯟꯊꯧꯅꯟꯗꯤꯔꯣ ꯕꯦꯟꯊꯧꯅꯟꯗꯤꯔꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯅꯔꯃꯗꯥ ꯏꯁꯨ ꯑꯩꯃ ꯕꯦꯟꯊꯧꯅꯟꯗꯤꯔꯣ ꯅꯔꯃꯗꯥ ꯅꯪꯁꯨ ꯌꯥꯝ ꯐꯠꯇꯦꯕꯣ ꯅꯔꯃꯗꯥ ꯅꯪꯁꯨ ꯌꯥꯝ ꯐꯠꯇꯦꯕꯣ ꯕꯦꯟꯙꯧꯁꯨ ꯌꯥꯝ ꯐꯠꯇꯦꯕꯣ ꯑꯣ ꯃꯥ ꯅꯣꯏꯅꯤ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯑꯄꯪꯕ ꯁꯤꯔꯦ ꯑꯗꯨꯗꯤ ꯅꯔꯃꯗꯥ ꯅꯪ ꯌꯥꯝ ꯐꯠꯂꯝꯗ꯭ꯔꯦꯕꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯛꯈꯤꯄꯨꯔ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯑꯉꯥꯎꯕ ꯁꯦꯝꯃꯦꯕ ꯕꯦꯟꯙꯧ ꯅꯟꯗꯤꯔ ꯍꯥꯏꯕꯅꯦ ꯅꯔꯃꯗꯥ ꯕꯦꯟꯙꯧ ꯅꯟꯗꯤꯔ ꯍꯥꯏꯕꯅꯤ ꯏꯆꯦ ꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟꯁꯦ ꯁꯨꯁꯥ ꯑꯕꯣꯛ ꯍꯛꯆꯥꯡ ꯉꯝꯗꯕꯒ ꯐꯈ꯭ꯔꯦꯀꯣ ꯌꯦꯡꯀꯣ ꯍꯥ ꯃꯣꯏ ꯅꯣꯛꯅꯁꯤ ꯇꯥꯗꯣ ꯃꯪꯒꯣ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯅꯦ ꯇꯥꯗꯣ ꯃꯪꯒꯣꯜꯗ ꯍꯥꯏꯅꯨ ꯍꯥꯏꯅ ꯕꯦꯟꯙꯧ ꯅꯟꯗꯤ ꯅꯁꯨꯗ ꯑꯣꯏꯗ ꯉꯥꯡꯉꯦ ꯄꯥꯞ ꯄꯨꯖꯅꯤ ꯑꯣ ꯇꯥꯗꯣ ꯃꯪꯒꯣ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯛꯏꯅꯤ ꯇꯥꯗꯣ ꯃꯪꯒꯣꯜꯗ ꯍꯥꯏꯅꯨ ꯍꯥꯏꯅ ꯕꯦꯟꯙꯧ ꯅꯟꯗꯤ ꯑꯣꯏꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯣꯏ ꯑꯩꯉꯣꯟꯗ ꯑꯉꯥꯎꯕ ꯁꯦꯝꯃꯤ ꯅꯠꯇ꯭ꯔꯥ ꯕꯦꯟꯙꯧ ꯅꯟꯗꯤ ꯅꯪ ꯌꯥꯝ ꯐꯠꯇꯦꯕꯣ ꯅꯁꯨꯅ ꯀꯔꯤ ꯉꯁꯤꯐꯥꯎ ꯕꯦꯟꯙꯧ ꯅꯟꯗꯤꯗ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯆꯠꯈ꯭ꯔꯒꯦ ꯕꯦꯟꯙꯧꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯦꯝꯃꯤꯁꯤꯕꯨ ꯃꯤꯡ ꯑꯣꯟꯊꯣꯛꯑꯒ ꯏꯆꯦ ꯅꯪ ꯅꯁꯥꯅ ꯍꯥꯏꯔꯣ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯀꯣ ꯕꯦꯟꯙꯧ ꯅꯟꯗꯤ ꯅꯪ ꯌꯥꯝ ꯐꯠꯇꯦꯕꯣ ꯅꯁꯨꯅ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯈ꯭ꯔꯒꯦ ꯕꯦꯟꯙꯧꯅꯁꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔ ꯂꯩꯏꯁꯤꯕꯨ ꯉꯔꯥꯡꯗꯒꯤ ꯇꯥꯗꯣ ꯏꯆꯦ ꯅꯟꯗꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯇꯧꯏ ꯂꯤꯂꯥꯁꯦ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯑꯩ ꯑꯩꯃ ꯀꯔꯤ ꯍꯥꯏꯒꯦ ꯃꯆꯨ ꯑꯃ ꯍꯥꯏꯔꯦ ꯑꯁ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯗ ꯅꯣꯏ ꯇꯧꯏ ꯂꯤꯂꯥꯁꯦ ꯑꯩ ꯅꯔꯃꯗꯥ ꯅꯪ ꯑꯝꯇ ꯍꯥꯏꯗꯣꯔꯛꯑꯣ ꯅꯪ ꯇꯥꯗꯣ ꯃꯪꯒꯣꯜꯁꯦ ꯃꯕꯨꯛ ꯇꯤꯡꯉꯝꯃꯤꯅꯤꯀꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯨꯀꯣ ꯅꯔꯃꯗꯥ ꯇꯥꯗꯣ ꯃꯪꯒꯣꯜ ꯄꯨꯛ ꯈꯣꯏꯗꯦꯀꯣ ꯍꯥꯏꯗꯣꯔꯛꯑꯣ ꯀꯅꯥꯅꯣ ꯍꯥꯏꯗꯣꯛꯑꯣ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯑꯣ ꯌꯦꯡꯉꯨꯅꯦ ꯏꯆꯦ ꯈꯨꯃꯟꯁꯦ ꯀꯧꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯃꯆꯨ ꯍꯥꯏꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯕꯦꯟꯙꯧ ꯅꯟꯗꯤꯔ ꯍꯥꯏꯕꯅꯦ ꯅꯠꯇꯦꯁꯨ ꯍꯥꯏꯔꯤꯕꯁꯦ ꯉꯁꯤꯗꯒꯤꯇꯅꯤꯍꯦ ꯍꯥꯏ ꯀꯩ ꯋꯥꯅꯣ ꯁꯤꯕꯨ ꯑꯁ ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯑꯩ ꯀꯔꯤ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯉꯁꯤꯗꯒꯤꯅ ꯍꯥꯏꯁꯤꯕꯨ ꯅꯔꯃꯗꯥ ꯑꯝꯇꯪ ꯍꯥꯏꯗꯣꯔꯛꯑꯣ ꯀꯅꯥꯅꯣ ꯑꯩ ꯁꯞꯄꯣꯔꯠꯀ ꯂꯩꯇꯕꯁꯤꯒ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯀꯣ ꯉꯁꯤ ꯅꯔꯃꯗꯥ
ꯑꯩ ꯅꯣꯛꯄꯗ ꯂꯣꯏꯔꯦꯀꯣ ꯃꯁꯨ ꯀꯩꯅꯣ ꯇꯧꯏ ꯇꯥꯇꯣ ꯃꯪꯒꯣꯜ ꯑꯩ ꯈꯤꯇ ꯊꯣꯛꯆꯔꯒꯦꯀꯣ ꯌꯥꯔꯣꯏ ꯅꯪ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕꯣ ꯅꯠꯇꯦ ꯄꯨꯡ ꯕꯥꯔꯣ ꯍꯦꯛꯇ ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯗꯣꯏꯅꯤꯕꯣ ꯅꯔꯃꯗꯥ ꯅꯪ ꯑꯝꯇ ꯍꯥꯏꯗꯣꯛꯑꯝꯃ ꯀꯅꯥꯅꯣ ꯁꯤꯕꯣ ꯔꯦꯕꯤꯇꯥꯔ ꯁꯤꯕꯣ ꯔꯦꯕꯤꯇꯥꯔ ꯍꯥꯏꯕ ꯂꯥꯏꯁ꯭ꯔꯝ ꯁꯩꯇꯖꯤꯠ ꯃꯁꯤ ꯔꯦꯕꯤꯇꯥ ꯑꯣꯏꯕ ꯇꯥꯔꯦ ꯃꯁꯤ ꯇꯥꯗꯣ ꯑꯁꯦꯡꯕ ꯑꯩ ꯀꯔꯤꯝ ꯌꯥꯎꯗꯦꯀꯣ ꯌꯥꯎꯗꯕꯗ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯃꯤ ꯅꯪꯕꯣ ꯔꯦꯕꯤꯇꯥ ꯑꯣꯏꯔꯝ ꯇꯥꯔꯦ ꯃꯁꯤ ꯂꯥꯏꯁ꯭ꯔꯝ ꯁꯩꯇꯖꯤꯠ ꯅꯔꯃꯗꯥ ꯅꯪ ꯂꯣꯠꯀꯅꯨ ꯄ꯭ꯂꯤꯖ ꯅꯨꯡꯁꯤꯕꯅꯤ ꯅꯔꯃꯗꯥ ꯑꯝꯇ ꯍꯥꯏꯔꯛꯎ ꯇꯥꯂꯣ ꯃꯉꯣꯟꯗ ꯑꯩ ꯒ꯭ꯌꯥꯟ ꯃꯝꯃꯦꯕꯣ ꯔꯦꯕꯤꯇꯥꯔ ꯍꯥꯏꯕꯅꯦ ꯅꯔꯃꯗꯥ ꯅꯔꯃꯗꯥ ꯄ꯭ꯂꯤꯖ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯅꯪ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯉꯁꯤ ꯑꯁꯦꯡꯕ ꯑꯁ ꯀꯣꯛ ꯉꯥꯎꯔꯦ ꯃꯣꯏꯅ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤ ꯔꯦꯕꯤꯇꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯃꯁꯤ ꯕꯦꯟꯙꯧ ꯅꯟꯗꯤꯔ ꯍꯪꯉꯦ ꯅꯠꯇꯦ ꯍꯥꯏ ꯔꯦꯕꯤꯇꯥꯔ ꯍꯪꯉꯦ ꯈꯨꯝꯗꯦ ꯀꯔꯤꯅꯣ ꯅꯣꯏꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯝꯃꯦꯃꯤ ꯅꯔꯃꯗꯥ ꯏꯁꯨ ꯑꯩ ꯁꯤꯗꯣꯔꯦꯀꯣ ꯅꯣꯛꯄꯗ ꯁꯨꯝ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯑꯣ ꯅꯔꯃꯗꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯦ ꯇꯥꯗꯣꯗ ꯄ꯭ꯔꯦꯡ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯉꯁꯤꯇ ꯈꯪꯉꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯗꯤ ꯃꯥ ꯅꯪ ꯈꯪꯉꯝꯃꯅꯦꯕ ꯀꯅꯥꯅꯣꯕ ꯁꯤ ꯕꯦꯟꯊꯧ ꯅꯟꯗꯤꯔ ꯔꯦꯕꯤꯇꯥꯔ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯍꯣꯏ ꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤ ꯂꯤꯂꯥꯁꯤꯕꯨ ꯑꯩ ꯀꯣꯛ ꯉꯥꯎꯋꯦꯀꯣ ꯑꯩ ꯌꯦꯡꯉꯨꯅꯦ ꯅꯔꯃꯗꯥꯁꯦ ꯌꯦꯡꯉꯨꯀꯣ ꯏꯆꯦꯛ ꯈꯨꯃꯟ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯁꯤ ꯌꯦꯡꯉꯨꯀꯣ ꯀꯔꯤꯅꯣ ꯇꯧꯔꯤ ꯂꯤꯂꯥꯁꯤꯕꯨ ꯁꯪꯒꯤꯇꯥꯅ ꯕꯦꯟꯙꯧ ꯅꯟꯗꯤ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯍꯥꯏꯔꯣ ꯏꯆꯦ ꯑꯩꯃ ꯀꯔꯤꯅꯣ ꯁꯤ ꯑꯃꯨꯛ ꯏꯆꯦꯃꯨꯛ ꯀꯧꯔꯦꯅ ꯇꯧꯔꯤꯁꯤꯕꯨ ꯅꯔꯃꯗꯥ ꯅꯪ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯅꯪꯕꯣ ꯕꯦꯟꯙꯧ ꯅꯟꯗꯤ ꯑꯣꯏꯔꯝꯃꯅꯤ ꯃꯁꯤ ꯁꯪꯒꯤꯇꯥꯅ ꯕꯦꯟꯙꯧ ꯅꯟꯗꯤꯅꯤ ꯍꯥꯏꯔꯁꯦ ꯆꯨꯝꯃꯝꯃꯅꯦꯕ ꯑꯩ ꯕꯦꯟꯙꯧ ꯅꯟꯗꯤ ꯑꯣꯏꯔꯝꯃꯅꯤ ꯑꯩ ꯈꯪꯖꯕ ꯕꯦꯟꯙꯧ ꯅꯟꯗꯤꯅꯤ ꯕꯦꯟꯙꯧ ꯅꯟꯗꯤ ꯁꯞꯄꯣꯔꯠꯀ ꯃꯤ ꯂꯩꯇꯕꯁꯤꯒ ꯑꯩ ꯁꯥꯎꯅꯤꯡꯉꯦꯀꯣ ꯉꯁꯤ ꯑꯩ ꯌꯥꯝꯅ ꯏꯁꯨ ꯁꯥ ꯑꯕꯣꯛ ꯊꯣꯛꯂꯒꯦ ꯅꯣꯛꯄꯗ ꯈꯣꯟ ꯀꯟꯅ ꯅꯣꯛꯇꯣꯔꯦ ꯀꯩꯅꯣ ꯇꯧ ꯂꯤꯂꯥꯁꯤꯕꯨ ꯏꯃꯥꯏꯄꯦꯝꯃ ꯇꯥꯗꯣ ꯃꯪꯒꯣꯜ ꯑꯩꯁꯦ ꯀꯜꯂꯦ ꯐꯨ ꯀꯟꯗ꯭ꯔꯦ ꯐꯨ ꯑꯣꯏꯔꯦ ꯑꯣ ꯀꯔꯤꯅꯣ ꯇꯧꯔꯤ ꯂꯤꯂꯥ ꯅꯔꯃꯗꯥ ꯅꯪ ꯁꯣꯏꯇꯥꯔꯦ ꯅꯪ ꯉꯁꯤꯕꯣ ꯅꯪ ꯁꯣꯏꯇꯥꯔꯦ ꯅꯔꯃꯗꯥ ꯅꯪ ꯁꯣꯏꯇꯥꯔꯦꯕꯣ ꯅꯪ ꯇꯥꯗꯣ ꯃꯪꯒꯣꯜ ꯂꯣꯠꯀꯅꯨꯀꯣ ꯇꯥꯗꯣ ꯃꯪꯒꯣꯜ ꯅꯪ ꯌꯦꯡꯉꯨ ꯊꯣꯛ ꯇꯧꯕ꯭ꯔꯥ ꯇꯥꯗꯣ ꯃꯪꯒꯣꯜ ꯉꯁꯥꯏ ꯊꯣꯛ ꯇꯧꯗꯕꯅꯤꯀꯣ ꯅꯪ ꯍꯥꯏꯔꯛꯑꯣꯃꯤ ꯕꯦꯟꯙꯧ ꯅꯟꯗꯤꯔꯥ ꯅꯠꯇ꯭ꯔ ꯔꯦꯕꯤꯇꯥꯔ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯅꯔꯃꯗꯥ
ꯀꯔꯤ ꯍꯥꯏꯒꯦ ꯀꯔꯤ ꯍꯥꯏꯒꯦ ꯃꯁꯨ ꯇꯧꯏ ꯂꯤꯂꯥ ꯑꯁꯤ ꯌꯦꯡꯉꯨ ꯁꯨꯝ ꯌꯦꯡꯉꯨꯀꯣ ꯅꯃꯗ ꯅꯪꯉꯣꯝꯗ ꯍꯥꯏꯔꯣ ꯀꯅꯥꯅꯣ ꯁꯤꯕꯨ ꯕꯦꯟꯙꯧ ꯅꯟꯗꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯕꯦꯟꯙꯧ ꯅꯟꯗꯤ ꯐꯖꯅ ꯍꯥꯏꯗꯣꯔꯛꯑꯣꯕ ꯅꯃꯗ ꯑꯩ ꯁꯥꯄꯣꯔꯠꯀ ꯂꯩꯇꯕꯁꯤꯒ ꯑꯩ ꯁꯥꯎꯅꯤꯡꯉꯦꯀꯣ ꯇꯥꯗꯣꯡꯕ ꯑꯩꯁꯦ ꯀꯜꯂꯦ ꯐꯨ ꯀꯟꯗ꯭ꯔꯦ ꯐꯨ ꯑꯣꯏꯔꯦ ꯀꯣꯏ ꯀꯔꯤꯅꯣ ꯇꯧꯏꯁꯤꯕꯣ ꯅꯃꯗ ꯅꯪ ꯍꯥꯏꯗꯣꯔꯛꯑꯣ ꯅꯪ ꯇꯥꯗꯣ ꯃꯪꯒꯣꯟꯁꯦ ꯊꯃꯣꯏ ꯇꯤꯡꯕꯅꯤꯀꯣ ꯇꯥꯗꯣ ꯃꯪꯒꯣꯟ ꯉꯁꯤꯐꯥꯎ ꯂꯣꯠ ꯀꯣꯠ ꯂꯩꯕ꯭ꯔꯥꯅꯦ ꯍꯥꯏꯌꯨ ꯇꯥꯒꯦꯕ ꯅꯪ ꯑꯗꯣ ꯅꯪ ꯂꯣꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯕꯣ ꯁꯨꯝ ꯌꯦꯡꯉꯨꯀꯣ ꯁꯤ ꯑꯉꯥꯡꯁꯤ ꯁꯨꯝꯀꯣ ꯇꯥꯗꯣꯡꯕ ꯑꯩꯅ ꯅꯠꯇꯦꯅꯦ ꯇꯧꯔꯤ ꯅꯠꯇꯦꯅꯦ ꯍꯥꯏꯁꯤ ꯌꯦꯡꯉꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯏꯗꯨꯗꯤ ꯑꯩ ꯄ꯭ꯔꯦꯡ ꯇꯧꯒꯦ ꯅꯪ ꯍꯥꯏꯗꯣꯛꯎꯅ ꯍꯥꯏꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛꯇ ꯅꯃꯗꯥ ꯅꯪ ꯌꯥꯎꯔꯦꯀꯣ ꯅꯪ ꯑꯝꯇ ꯍꯥꯏꯗꯣꯔꯛꯑꯝꯅꯦ ꯏꯁꯨ ꯉꯁꯥꯏꯇ ꯈꯪꯉꯦꯅꯤ ꯇꯥꯗꯣ ꯈꯪꯉꯗꯤ ꯅꯪ ꯍꯥꯏꯗꯣꯔꯛꯑꯣ ꯍꯥꯏꯕꯅꯤ ꯀꯅꯥꯅꯣꯕ ꯕꯦꯟꯙꯧ ꯅꯟꯗꯤꯔ ꯔꯦꯕꯤꯇꯥꯔ ꯍꯥꯏꯕ ꯑꯩ ꯑꯩ ꯇꯜꯂꯦ ꯁꯩꯇ ꯏꯕꯣ ꯑꯩ ꯑꯦꯜꯕꯤꯒ ꯊꯥꯅꯤꯡꯗ꯭ꯔꯦꯀꯣ ꯑꯩ ꯑꯦꯜꯕꯤꯒ ꯂꯣꯏꯁꯜꯂꯒꯦ ꯑꯩ ꯅꯔꯃꯗꯥ ꯑꯩꯁꯨ ꯉꯁꯥꯏꯇ ꯈꯪꯉꯤ ꯅꯤ ꯇꯥꯗꯣ ꯀꯜꯂꯦꯐꯨ ꯍꯥꯏꯕꯅꯤ ꯃꯁꯨ ꯀꯟꯗ꯭ꯔꯦ ꯐꯨ ꯃꯆꯨꯗꯣ ꯍꯥꯏꯕꯅꯤꯀꯣ ꯍꯣꯏ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯕꯦꯟꯙꯧ ꯅꯟꯗꯤꯔ ꯔꯦꯕꯤꯇꯥꯔ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕꯁꯦ ꯑꯁ ꯅꯃꯗ ꯅꯪ ꯇꯥꯗꯣ ꯃꯉꯣꯟꯗ ꯂꯣꯠꯂꯗꯤ ꯅꯪ ꯄꯥꯞ ꯄꯨꯖꯅꯤꯕꯣ ꯕꯦꯟꯙꯧ ꯅꯟꯗꯤꯅꯤꯗ ꯑꯩ ꯈꯪꯉꯦ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦ ꯃꯁꯨ ꯇꯧꯔꯤꯁꯤ ꯎꯔꯨꯕꯁꯦ ꯅꯃꯗ ꯅꯪ ꯇꯥꯗꯣ ꯃꯪꯒꯣꯟꯗ ꯂꯣꯠꯀꯅꯨꯀꯣ ꯅꯪ ꯔꯦꯅꯤꯇꯥꯅꯤ ꯔꯦꯕꯤꯇꯥꯅꯤ ꯃꯁꯤ ꯉꯩ ꯃꯅꯥ ꯊꯥꯗꯠꯀꯦ ꯃꯁꯤ ꯅꯥꯈꯣ ꯅꯪꯕꯣ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯨꯅꯦ ꯑꯩꯉꯣꯟꯗ ꯀꯌꯥꯃꯨꯛ ꯑꯉꯥꯎ ꯁꯦꯝꯃꯤꯅꯣꯕ ꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯣꯕ ꯍꯪꯅꯈꯣꯅꯦ ꯃꯁꯨ ꯉꯥꯏꯈꯣ ꯅꯅꯥ ꯊꯥꯗꯠꯀꯦ ꯌꯦꯡꯉꯨꯅꯦ ꯁꯨꯛꯀꯤ ꯃꯇꯝꯁꯤ ꯌꯦꯡꯉꯨ ꯑꯩꯉꯣꯟꯗ ꯀꯌꯥ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯌꯦꯡꯉꯨ ꯉꯁꯤ ꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯅꯃꯗ ꯑꯣꯏꯃꯥ ꯑꯗꯣ ꯅꯪꯅ ꯑꯃꯨꯛ ꯈꯪꯗꯦ ꯁꯥꯔ ꯔꯦꯕꯤꯇꯥ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯅꯦ ꯀꯧꯔꯤꯃꯤ ꯑꯗꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯈꯪ ꯅꯪꯅ ꯔꯦꯕꯤꯇꯥ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯅꯦ ꯀꯧꯔꯤꯃꯤ ꯅꯠꯇ꯭ꯔꯥ ꯍꯪꯂꯈꯣꯅꯦ ꯍꯪꯂꯔꯣꯏ ꯑꯩꯁꯨ ꯍꯥꯏꯗꯣꯏꯅꯦꯕ ꯃꯣꯏ ꯇꯥꯗꯧꯗꯣ ꯀꯩꯅꯣ ꯀꯧꯕꯅ ꯁꯩꯇꯁꯤ ꯂꯥꯏꯁ꯭ꯔꯝ ꯁꯩꯇꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯍꯥꯏꯁꯅꯨꯅꯦ ꯅꯠꯇꯦ ꯍꯥꯏ ꯃꯆꯨꯗꯣ ꯅꯍꯥꯟꯗꯤ ꯀꯩꯕ ꯑꯣꯏꯖꯅꯤꯡꯕꯅ ꯃꯃꯤꯠꯇꯤ ꯌꯥꯗ꯭ꯔꯦ ꯃꯆꯨꯁꯦ ꯇꯧꯏꯁꯦ ꯌꯦꯡꯉꯨꯀꯣ ꯔꯦꯕꯤꯇꯥ ꯅꯅꯥ ꯊꯥꯗꯠꯂꯦ ꯅꯪ ꯅꯅꯥꯗꯣ ꯄꯨꯔꯥ ꯊꯥꯗꯠꯀꯗꯧꯕ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯈꯣ ꯅꯔꯃꯗꯥ ꯌꯦꯡꯉꯨꯀꯣ ꯑꯩ ꯃꯅꯥ ꯊꯗꯠꯀꯗꯧꯅꯤ ꯌꯦꯡꯉꯨ ꯎꯕ ꯃꯇꯝꯗ ꯌꯦꯡꯉꯨ ꯃꯅꯥ ꯊꯗꯠꯀꯗꯧꯅꯤ ꯌꯦꯡꯉꯨ ꯃꯅꯥꯁꯦ ꯄꯥꯏ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒꯅ ꯁꯨꯃꯥꯏꯅ ꯂꯩꯊꯦꯛꯀꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯄꯥꯏ ꯁꯨꯃꯥꯏꯅ ꯂꯩꯊꯦꯛꯀꯗꯧꯕ ꯃꯅꯥꯁꯦ ꯉꯥꯏꯈꯣ ꯅꯣꯛꯎ ꯅꯣꯛꯎ ꯄꯦꯟ ꯅꯣꯛꯎ ꯄꯦꯟ ꯅꯣꯛꯎ ꯅꯣꯛꯎ ꯌꯦꯡꯉꯨ ꯅꯃꯗꯥꯅ ꯃꯁꯦ ꯃꯥ ꯈꯪꯅꯦ ꯁꯥꯔ ꯃꯥꯅ ꯔꯦꯕꯤꯇꯥ ꯂꯥꯛꯑꯣ ꯀꯥꯏꯅ ꯀꯧꯔꯤꯅꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯑꯣꯏꯃꯥ ꯑꯣꯏꯃꯥ ꯑꯗꯨꯒ ꯃꯥꯅ ꯍꯅꯨꯕꯤ ꯁꯥꯟꯅꯒ ꯃꯐꯤꯒ ꯏꯟꯁꯤꯜꯂ ꯇꯧꯔꯤꯁꯦ ꯂꯤꯂꯥ ꯑꯁꯤ ꯌꯦꯡꯉꯣꯁꯤꯕꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯤꯔꯦ ꯅꯣꯏꯅꯤ ꯇꯧꯔꯤ ꯂꯤꯂꯥ ꯑꯁꯤꯕꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯃꯗꯥ ꯅꯃꯗꯥ ꯂꯩꯔꯤꯕꯣ
ꯁꯞꯄꯣꯔꯠꯀ ꯂꯥꯛꯇꯕ ꯃꯤꯒ ꯂꯥꯛꯇꯕ ꯇꯜꯂꯦ ꯁꯩꯇꯩ ꯉꯁꯤ ꯑꯦꯜꯕꯤꯁꯤꯕꯨ ꯇꯗꯃꯨꯒꯣ ꯔꯦꯕꯤꯇꯥꯅ ꯋꯥꯆꯞꯇ ꯍꯥꯏꯔꯛꯏ ꯇꯥꯗꯣꯗ ꯉꯔꯥꯡ ꯄ꯭ꯔꯦꯡ ꯇꯧꯔꯤ ꯍꯥꯏꯅ ꯏꯚꯤꯅꯤꯡꯗ ꯉꯁꯤ ꯑꯣ ꯑꯌꯨ ꯃꯥꯅ ꯃꯃꯤꯡ ꯃꯥꯅ ꯑꯣꯟꯊꯣꯛꯏꯁꯤ ꯌꯦꯡꯉꯣꯕ ꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟ ꯀꯥꯏꯅ ꯍꯥ ꯃꯣꯔꯝꯕ ꯈꯨꯃꯟ ꯀꯩ ꯂꯝꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯣꯖꯥ ꯑꯣ ꯈꯨꯃꯟ ꯑꯩ ꯀꯁꯥꯔ ꯂꯝꯒꯤꯅꯤ ꯈꯨꯃꯟꯅ ꯀꯩ ꯂꯝꯒꯤꯅꯣ ꯊꯥꯒꯠꯆꯔꯤ ꯈꯨꯃꯟ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯀꯣ ꯑꯗꯨꯒ ꯈꯨꯃꯟ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏꯕꯤꯌꯨ ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤ ꯁꯨꯁꯥ ꯉꯁꯥꯏ ꯁꯤꯜꯆꯔꯗꯒꯤ ꯂꯥꯛꯄꯗ ꯏꯁꯤꯡ ꯊꯥꯅ ꯍꯣꯠꯅꯩ ꯍꯧꯖꯤꯛ ꯏꯁꯨꯁꯤꯡꯒꯤ ꯋꯥ ꯃꯌꯥꯝ ꯇꯥꯕꯗ ꯅꯥꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯃꯆꯨ ꯅꯈꯣ ꯅꯥꯕ ꯅꯅꯥ ꯊꯥꯗꯛꯀꯗꯣꯏꯅꯤ ꯉꯈꯣ ꯅꯣꯛꯄ ꯍꯣꯠꯅꯕꯗ ꯍꯥꯏ ꯀꯩꯕ ꯕꯗꯄꯨꯔ ꯘꯥꯠꯇꯒꯤꯅꯦ ꯑꯩ ꯕꯗꯔꯄꯨꯔ ꯘꯥꯠꯇꯒꯤꯅꯤ ꯑꯣ ꯕꯗꯔꯄꯨꯔ ꯕꯗꯔꯄꯨꯔ ꯕꯣꯔꯒꯨꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯗꯨꯒꯁꯨ ꯑꯩ ꯂꯥꯛꯆꯔꯝꯃꯦ ꯏꯁꯩ ꯁꯛꯄ ꯊꯥꯒꯠꯆꯔꯤ ꯈꯨꯃꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯕꯗꯔꯄꯨꯔ ꯂꯝꯗꯒꯤ ꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯀꯣ ꯑꯗꯨꯒ ꯈꯨꯃꯟꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯀꯣ ꯔꯦꯕꯤꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯔꯦꯕꯤꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨ ꯉꯁꯥꯏ ꯅꯪ ꯑꯩ ꯃꯃꯥꯡꯗ ꯏꯆꯦ ꯈꯨꯃꯟ ꯅꯪꯅ ꯑꯃꯨꯛ ꯂꯤꯂꯥ ꯁꯥꯟꯅꯔꯤꯃꯦꯕ ꯑꯩꯉꯣꯟꯗ ꯅꯣꯏꯅꯤ ꯃꯥꯟꯅꯔꯒ ꯈꯨꯃꯟ ꯀꯩꯅꯣꯒ ꯀꯔꯤ ꯍꯥꯏ ꯀꯔꯤ ꯍꯥꯏ ꯀꯥꯎꯈ꯭ꯔꯦ ꯑꯌꯦꯛꯄꯝ ꯀꯩꯅꯣ ꯈꯝꯕꯒ ꯑꯟꯖꯨꯂꯤꯒꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯅꯣꯏꯁꯨ ꯇꯧꯔꯦꯕ ꯉꯁꯤꯁꯦ ꯆꯥꯛ ꯆꯥꯕ ꯌꯥꯗꯦꯅꯦ ꯏꯁꯨ ꯑꯃꯗ ꯀꯩꯗꯧꯔꯒꯦ ꯔꯦꯕꯤꯇꯥ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯀꯌꯥ ꯀꯨꯏꯅ ꯑꯩꯉꯣꯟꯗ ꯔꯦꯕꯤꯇꯥꯅ ꯁꯥꯟꯅꯔꯝꯃꯤꯅꯕ ꯔꯦꯕꯤꯇꯥ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯔꯦꯕꯤꯇꯥ ꯍꯛꯆꯥꯡ ꯐꯠꯇ꯭ꯔꯤꯕꯅꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯣ ꯉꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯑꯩ ꯁꯞꯄꯣꯔꯇꯔ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅꯤ ꯆꯪꯉꯛꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯏꯆꯟ ꯖꯣꯅꯤ ꯔꯥꯏꯁ꯭ꯔꯝ ꯆꯪꯉꯛꯇꯦ ꯅꯨꯃꯤꯠꯀꯤ ꯁꯟꯗꯥꯗ ꯍꯜꯂꯛꯄꯅꯤ ꯅꯨꯡꯗꯥꯡ ꯄꯨꯡ 12:30ꯗ ꯆꯥꯛ ꯆꯥꯕꯅꯤ ꯑꯗꯣ ꯉꯁꯤ ꯄꯨꯡ 12:30 ꯍꯦꯜꯂꯦ ꯆꯪꯉꯛꯇꯦ ꯇꯨꯝꯈ꯭ꯔꯕ ꯀꯩꯅꯣ ꯇꯥꯗꯣ ꯁꯥꯎꯅꯨꯕ ꯁꯥꯎꯗꯦ ꯅꯣꯏꯅꯤ ꯌꯥꯝ ꯂꯥꯏꯅ ꯁꯥꯟꯅꯃꯤ ꯅꯪꯁꯨ ꯌꯥꯎꯅ ꯏꯆꯦ ꯈꯨꯃꯟ ꯀꯥꯏꯅ ꯀꯧꯈꯠꯇꯅ ꯑꯣꯏꯃ ꯑꯩꯅ ꯈꯜꯂꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤꯒꯗꯤ ꯍꯅꯨꯕꯤꯒꯤ ꯐꯤ ꯁꯦꯜꯂꯦ ꯑꯗꯨꯒꯩꯗꯤ ꯅꯪꯅꯁꯨ ꯂꯛꯈꯤꯄꯨꯔꯗꯤ ꯂꯥꯛꯀꯦ ꯂꯐꯣꯏ ꯄꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯒ ꯑꯩꯗꯤ ꯂꯐꯣꯏꯄꯨꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯁꯨꯝ ꯈꯜꯂꯨꯕ ꯂꯥꯁꯇꯗꯤ ꯃꯅꯥ ꯀꯟꯕꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯝꯃꯦꯕ ꯂꯧ ꯀꯟꯕꯤꯁꯦ ꯑꯩꯅ ꯁꯠꯂꯦ ꯍꯥꯏꯔꯤꯕ ꯗꯦꯕꯤꯇꯥ ꯂꯥꯛꯇꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯖꯨꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤ ꯑꯩ ꯀꯩꯁꯨꯝ ꯈꯪꯗꯦꯅꯦ ꯀꯔꯤꯝ ꯈꯪꯗꯦ ꯅꯪ ꯋꯥꯆꯞꯇ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯗꯤ ꯍꯣꯏꯗ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤꯗ ꯀꯩꯗꯧ ꯁꯥꯎꯗꯣꯏꯅꯣ ꯑꯩꯅꯅꯦ ꯆꯔꯥꯡꯅꯕ ꯊꯃꯣꯏꯁꯦ ꯋꯥꯔꯦ ꯈꯪꯕ꯭ꯔꯥ ꯕꯦꯟꯙꯧ ꯅꯟꯗꯤꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯔꯥ ꯍꯥꯏꯕ ꯔꯦꯕꯤꯇꯥꯅ ꯍꯥꯏꯁꯤꯗꯤ ꯚꯥꯞ ꯇꯥꯗ ꯂꯧꯁꯜꯂꯨꯗꯕ ꯑꯩꯅꯀꯣ ꯑꯗꯨꯗꯩꯗꯤ ꯂꯥꯏꯁ꯭ꯔꯝ ꯄꯨꯂꯞꯁꯦ ꯑꯩꯅ ꯈꯜꯂꯦꯕ ꯂꯥꯁꯇꯗꯤ ꯍꯥꯏꯐꯦꯠ ꯈꯪꯗꯦꯅꯦ ꯃꯁꯤ ꯂꯥꯏꯁ꯭ꯔꯝ ꯁꯤꯇꯖꯤꯠ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤ ꯔꯦꯕꯤꯇꯥ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯅꯠꯇꯦꯁꯨ ꯍꯥꯏ ꯑꯗꯨꯒꯗꯤ ꯑꯩꯁꯤ ꯒ꯭ꯌꯥꯟ ꯃꯝꯃꯦꯕ
ꯅꯍꯥꯟꯗꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯑꯃꯁꯨ ꯏꯍꯦ ꯍꯤꯗꯥꯛ ꯆꯥꯎꯗꯅ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯤꯗꯥꯛ ꯆꯥꯎꯗꯅ ꯅꯍꯥꯟꯗꯒꯤ ꯉꯝꯃꯛꯇꯗꯤ ꯗꯥꯛꯇꯔꯗ ꯌꯦꯡꯍꯜꯂꯣ ꯅꯠꯇ꯭ꯔꯒꯅ ꯍꯤꯗꯥꯛ ꯆꯥꯔꯣ ꯅꯍꯥꯟꯗꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡ ꯀꯔꯤꯝ ꯐꯥꯎꯗꯕꯅꯤ ꯃꯥꯅ ꯂꯥꯏꯁ꯭ꯔꯝ ꯈꯨꯝꯕꯅ ꯑꯩꯅ ꯊꯣꯟꯖꯤꯟꯕꯅ ꯑꯩꯉꯣꯟꯗ ꯀꯌꯥ ꯉꯥꯎꯍꯜꯂꯅꯕ ꯅꯠꯇ꯭ꯔ ꯅꯔꯃꯗꯥ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥꯅ ꯅꯔꯃꯗꯥ ꯕꯦꯟꯗꯧ ꯅꯟꯗꯤꯅꯤ ꯍꯥꯏꯔꯛꯄ ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯛꯄꯒꯤꯗ ꯈꯪꯉꯤꯅꯦ ꯑꯣ ꯍꯣꯏꯅꯦ ꯔꯦꯕꯤꯇꯥ ꯆꯦꯅꯦꯜ ꯄꯥꯏꯔꯣ ꯅꯪ ꯌꯥꯝꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯗꯣꯔꯦ ꯇꯜꯂꯦꯗ ꯅꯔꯃꯗꯥ ꯑꯦꯜ ꯕꯤ ꯊꯥꯅꯤ ꯃꯤ ꯆꯪꯕꯤꯔꯛꯇꯦ ꯑꯩꯅ ꯃꯤꯒꯤ ꯆꯪꯗꯕꯅꯤꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯦ ꯃꯤ ꯌꯦꯡꯕꯤꯗꯦ ꯑꯦꯜ ꯕꯤ ꯆꯦꯟꯅꯜꯁꯦ ꯄꯣꯊꯥꯔꯁꯤꯔ ꯈꯪꯗꯦ ꯅꯔꯃꯗꯥ ꯅꯪ ꯑꯃꯨꯛ ꯁꯥꯎꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯄꯣꯊꯥꯔꯒꯦꯇ ꯍꯥꯏꯌꯦꯅ ꯀꯩ ꯌꯦꯡꯉꯨꯅꯦ ꯑꯦꯜ ꯕꯤ ꯁꯤꯒ ꯌꯦꯡꯉꯨ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 13 ꯐꯥꯔꯦꯕꯀꯣ ꯃꯤ 5ꯗꯩ ꯍꯦꯟꯅ ꯂꯩꯇꯦ ꯂꯥꯏꯛ ꯇꯧꯔꯤꯁꯦ ꯁꯞꯄꯣꯔꯇꯔ ꯃꯤ 3 ꯈꯛ ꯂꯩ 5ꯗꯩ 3 ꯁꯨꯈ꯭ꯔꯦ ꯆꯠꯄ ꯂꯦꯞꯄꯁꯨ ꯌꯥꯗꯕ ꯉꯁꯤꯁꯨ ꯄꯥꯈꯠꯇꯒꯤ ꯍꯣꯠꯅꯕꯅꯤ ꯃꯁꯨ ꯅꯠꯇꯦ ꯑꯝꯇꯪ ꯆꯦꯛ ꯇꯧꯊꯣꯛꯑꯣ ꯄ꯭ꯔꯦꯁꯥꯔ ꯍꯥꯏ ꯂꯩꯕ꯭ꯔꯥ ꯂꯣ ꯂꯩꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯊꯣꯛꯎꯅꯦ ꯔꯦꯕꯤꯇꯥ ꯄ꯭ꯔꯦꯁꯥꯔ ꯂꯣ ꯂꯩꯔꯁꯨ ꯀꯣꯛ ꯉꯥꯎꯕꯅꯤ ꯍꯥꯏ ꯂꯩꯔꯁꯨ ꯀꯣꯛ ꯉꯥꯎꯕꯅꯤ ꯑꯗꯣ ꯐꯥꯔꯃꯥꯁꯤ ꯑꯃ ꯆꯠꯂꯒ ꯑꯝꯇꯪ ꯃꯣꯏ ꯀꯩꯅꯣꯗꯅ ꯌꯦꯡꯊꯣꯛꯑꯒ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯕꯨ ꯔꯦꯕꯤꯇꯥ ꯅꯨꯄꯥ ꯑꯃ ꯂꯩꯅ ꯍꯥꯏꯗꯣ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯩꯔꯒ ꯄꯤꯔꯛꯎꯔꯣ ꯍꯥꯏ ꯇꯜꯂꯦꯗ ꯅꯔꯃꯗꯥ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯃꯤꯁꯨ ꯂꯩꯇ꯭ꯔꯦ ꯂꯥꯛꯇ꯭ꯔꯦ ꯑꯝꯕ ꯑꯩꯒꯤ ꯁꯞꯄꯣꯔꯇꯔ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯁꯨ ꯑꯝꯇ ꯆꯪꯉꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯉꯁꯤꯗꯤꯀꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯅꯔꯃꯗꯥ ꯉꯁꯤ ꯇꯥꯗꯣ ꯃꯪꯒꯣꯜꯒꯤ ꯔꯦꯕꯤꯇꯥ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯌꯦꯡꯉꯣ ꯄ꯭ꯔꯦꯁꯥꯔ ꯂꯣ ꯂꯩꯕ꯭ꯔꯥ ꯍꯥꯏ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯊꯣꯛꯑꯣ ꯀꯩꯅꯣ ꯉꯁꯥꯏ ꯃꯁꯨꯒꯤ ꯑꯦꯜ ꯕꯤ ꯊꯥꯕꯗꯣ ꯑꯩ ꯁꯤꯜꯆꯔꯗ ꯂꯩ ꯌꯨꯝ ꯌꯧꯔꯒ ꯑꯦꯜ ꯕꯤꯗ ꯆꯪꯒꯦ ꯇꯧꯕ ꯅꯨꯡꯉꯥꯏꯃꯟꯗꯅ ꯆꯪꯗꯦ ꯃꯁꯨ ꯑꯝꯇꯪ ꯌꯦꯡꯊꯣꯛꯑꯣꯕ ꯍꯛꯆꯥꯡꯗꯣ ꯗꯥꯛꯇꯔꯗꯔ ꯀꯔꯤꯝꯇꯪ ꯌꯦꯡꯍꯜꯂꯣ ꯄ꯭ꯔꯦꯁꯥꯔ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯊꯣꯛꯑꯣ ꯀꯔꯤꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯝꯇꯪ ꯐꯖꯅ ꯌꯦꯡꯊꯣꯛꯑꯣ ꯗꯥꯛꯇꯔꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯝꯇꯪ ꯌꯦꯡꯊꯣꯛꯑꯣ ꯅꯥꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯍꯥ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯅꯥꯒꯗꯣꯏꯅꯣ ꯍꯟꯗꯛꯁꯦ ꯏ ꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯦ ꯑꯩ ꯄꯥꯡꯒꯜ ꯌꯥꯝ ꯁꯣꯜꯂꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅꯗꯤ ꯅꯦꯠ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯒ ꯃꯤ ꯃꯆꯪ ꯄꯤꯔꯛꯇ꯭ꯔꯦ ꯅꯔꯃꯗꯥ ꯅꯪꯒ ꯔꯦꯕꯤꯇꯥ ꯈꯛꯇ ꯉꯥꯏꯔꯦ ꯂꯩꯔꯤꯁꯦ ꯄꯥꯡꯒꯟ ꯁꯣꯜꯂꯤꯗꯣ ꯄ꯭ꯔꯦꯁꯔ ꯂꯣ ꯑꯣꯏꯕ ꯑꯃ ꯍꯥꯏ ꯑꯣꯏꯕ ꯑꯃ ꯄ꯭ꯔꯦꯁꯔ ꯂꯣ ꯂꯩꯔꯁꯨ ꯁꯣꯟꯕꯅꯦ ꯑꯗꯨꯝꯇꯪ ꯌꯦꯡꯊꯣꯛꯑꯣ ꯅꯪ ꯁꯤꯗꯩꯗ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯆꯪꯉꯒ ꯑꯝꯇꯪ ꯄꯩꯁꯥ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯇꯧ ꯄꯣꯠꯇꯨꯕꯨ ꯅꯦꯠ ꯅꯨꯡꯉꯥꯏꯕꯁꯤꯒ ꯃꯤꯐꯥꯎ ꯂꯥꯛꯇ꯭ꯔꯦ
ꯃꯁꯨꯒꯤ ꯅꯦꯠ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯒ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯃꯁꯨꯒꯤ ꯅꯦꯠ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯒ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯑꯗꯨꯅ ꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯝꯇꯪ ꯌꯦꯡꯊꯣꯛꯑꯣ ꯔꯦꯕꯤꯇꯥ ꯀꯣ ꯀꯀꯥꯅ ꯍꯥꯏꯁꯦ ꯑꯝꯇꯪ ꯌꯦꯡꯊꯣꯛꯑꯣ ꯄ꯭ꯔꯦꯁꯔꯗꯣ ꯑꯝꯇꯪ ꯆꯦꯛ ꯇꯧꯊꯣꯛꯑꯣ ꯍꯥꯏꯗꯤ ꯅꯠꯇꯦꯗ ꯀꯀꯥ ꯑꯗꯨꯁꯨ ꯑꯝꯇꯪ ꯌꯦꯡꯊꯣꯛꯑꯕ ꯂꯣ ꯑꯣꯏꯕꯁꯨ ꯀꯣꯛ ꯉꯥꯎꯕꯅꯤ ꯄꯥꯡꯒꯟ ꯁꯣꯟꯕꯗꯣ ꯄꯩꯁꯥ ꯌꯥꯝ ꯂꯣ ꯑꯣꯏꯔꯁꯨ ꯍꯛꯆꯥꯡ ꯁꯣꯟꯕꯅꯦꯕꯅꯦ ꯀꯀꯥꯁꯨ ꯂꯣ ꯄ꯭ꯔꯦꯁꯔꯅꯤ ꯑꯗꯨꯅ ꯀꯀꯥꯁꯨ ꯊꯕꯛꯁꯦ ꯀꯟꯅ ꯁꯨꯕ ꯉꯝꯗꯦꯕꯀꯣ ꯃꯤꯅ ꯎꯕꯗꯩ ꯁꯨꯝ ꯍꯛꯆꯥꯡꯁꯦ ꯐꯅ ꯎꯕ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯄꯩꯁꯥ ꯂꯣꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯉꯝꯗꯦꯕ ꯆꯥꯕ ꯐꯠꯇꯕꯁꯤꯅ ꯑꯩ ꯁꯣꯟꯕꯅꯦ ꯑꯗꯨꯅ ꯑꯩꯗꯣ ꯁꯣꯜꯂꯤꯗꯣ ꯍꯤꯗꯥꯛ ꯆꯥꯎꯕ ꯆꯥꯕ ꯆꯥꯛ ꯆꯥꯕ ꯌꯥꯗꯕꯗꯁꯨ ꯚꯤꯇꯥꯃꯤꯟ ꯂꯩꯕꯅꯤ ꯚꯤꯇꯥꯃꯤꯟ ꯑꯃ ꯆꯥꯔ ꯁꯨꯝ ꯆꯥꯛ ꯆꯥꯕ ꯌꯥꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯇꯔꯦ ꯂꯣꯔ ꯑꯝꯇꯪ ꯌꯦꯡꯊꯣꯛꯑꯣ ꯆꯥꯛ ꯆꯥꯗꯕꯗꯤ ꯚꯤꯇꯥꯃꯤꯟ ꯕꯣꯇꯜ ꯑꯃ ꯆꯥꯔꯒ ꯁꯨꯝ ꯐꯔꯛꯀꯅꯤ ꯀꯩꯅꯣ ꯅꯥꯕ ꯅꯠꯇꯦꯀꯣ ꯅꯪ ꯁꯤꯜꯆꯔ ꯅꯨꯃꯤꯠꯀꯤ ꯆꯠꯂꯤꯗꯨꯕꯨ ꯐꯥꯔꯃꯥꯁꯤ ꯑꯆꯧꯕ ꯁꯤꯜꯆꯔꯒꯤ ꯀꯦꯄꯤꯇꯦꯜ ꯃꯅꯥꯛꯇꯁꯨ ꯂꯩ ꯀꯣꯔꯅꯔꯒꯤ ꯎꯐꯨꯂꯥ ꯆꯪꯐꯝꯗꯨꯒꯁꯨ ꯂꯩ ꯑꯗꯨ ꯆꯪꯉ ꯑꯗꯨꯝ ꯌꯦꯡꯉꯨꯔꯁꯨ ꯌꯥꯏ ꯀꯀꯥ ꯑꯩꯈꯣꯏꯗꯤ ꯆꯠꯂꯁꯨ ꯌꯥꯔꯦꯗ ꯍꯦ ꯑꯗꯨ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯍꯧꯅꯗꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯊꯃꯣꯏ ꯄꯤꯛꯊꯔꯗꯤ ꯀꯥꯏ ꯌꯥꯅꯤ ꯍꯥꯏꯒꯦ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯎ ꯍꯧꯈꯤꯕ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯍꯧꯈꯤꯕ ꯄꯣꯠꯇꯣ ꯑꯃꯨꯛ ꯂꯥꯛꯑꯗꯕꯅꯤꯀꯣ ꯑꯩ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯏꯁꯥꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯦꯡꯒꯗꯕꯅꯤ ꯔꯦꯕꯤꯇꯥ ꯍꯤꯗꯥꯛ ꯄꯤꯔꯛꯀꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔꯗꯤ ꯀꯥꯏ ꯌꯥꯅꯒꯦ ꯗꯥꯛꯇꯔꯗ ꯌꯦꯡꯉꯣ ꯍꯤꯗꯥꯛ ꯆꯥꯅꯕ ꯇꯧꯔꯣ ꯍꯧꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯆꯤꯟꯇꯥꯗ ꯄꯨꯁꯜꯂꯗꯤ ꯇꯥꯏꯕꯪꯄꯥꯟ ꯃꯤ ꯄꯨꯝꯅꯃꯛ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤꯀꯣ ꯍꯤꯗꯥꯛ ꯆꯥꯕꯁꯦ ꯍꯩꯅꯗꯕ ꯀꯀꯥ ꯍꯩꯅꯗꯦ ꯌꯥꯕ꯭ꯔꯥꯅꯦ ꯍꯤꯗꯥꯛ ꯆꯥꯕꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯂꯨꯕ ꯄꯣꯠꯅꯣ ꯍꯧꯈꯤꯕ ꯆꯤꯟꯇꯥ ꯇꯦꯟꯁꯟ ꯃꯌꯥꯝꯗꯣ ꯁꯨꯝ ꯈꯟꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯣ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯀꯣ ꯀꯀꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯆꯥꯛꯆꯥ ꯌꯥꯗꯕꯗꯣ ꯍꯤꯗꯥꯛ ꯚꯤꯇꯥꯃꯤꯟ ꯕꯣꯇꯜ ꯑꯃ ꯆꯥꯔꯣ ꯁꯣꯏꯗꯅ ꯐꯅꯤꯌꯦ ꯑꯗꯨ ꯅꯔꯃꯗꯥ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦꯀꯣ ꯔꯦꯕꯤꯇꯥꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯑꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯔꯦꯕꯤꯇꯥ ꯄꯣꯊꯥꯔꯣ ꯅꯪ ꯋꯥꯔꯝꯅꯤ ꯁꯤꯜꯆꯔꯗꯒꯤꯁꯨ ꯊꯦꯡꯅ ꯍꯜꯂꯦ ꯍꯥꯏꯌꯦ ꯅꯁꯥꯁꯨ ꯅꯀꯣꯛ ꯉꯥꯎꯔꯝꯗꯣꯔꯦ ꯍꯥꯏꯌꯦ ꯀꯀꯥꯅ ꯍꯥꯏꯁꯦꯀꯣ ꯑꯗꯨꯗꯤ ꯀꯀꯥꯁꯨ ꯉꯁꯤ ꯊꯕꯛ ꯉꯁꯤꯁꯨ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯧꯗ꯭ꯔꯦ ꯍꯛꯆꯥꯡꯁꯦ ꯋꯥꯔꯦ ꯄꯣꯊꯥꯔꯒꯦ ꯑꯗꯣ ꯅꯔꯃꯗꯥ ꯂꯩꯔꯤꯕꯣ ꯅꯔꯃꯗꯥ ꯄꯣꯊꯥꯔꯁꯤꯀꯣ ꯍꯤꯗꯥꯛ ꯆꯥꯎ ꯔꯦꯕꯤꯇꯥ ꯋꯥꯈꯜ ꯁꯦꯔꯥꯟꯅꯕ ꯈꯟꯒꯅꯨ ꯍꯧꯈꯤꯕ ꯄꯣꯠꯇꯣ ꯄꯨꯁꯜꯂꯛꯄ ꯍꯧꯅꯗꯦ ꯍꯧꯈꯤꯕ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯣ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯑꯗꯣ ꯔꯦꯕꯤꯇꯥꯁꯦ ꯄꯤꯁꯟꯒꯦ ꯇꯧꯔꯤꯅꯤꯀꯣ ꯁꯤꯒ ꯑꯃꯨꯛ ꯒꯨꯍꯥꯇꯤꯗ ꯑꯃꯨꯛ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯒꯗꯕ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯀꯀꯥ ꯑꯩꯁꯦ ꯅꯍꯥꯟ ꯃꯄꯣꯛꯇ ꯂꯥꯏꯕꯛꯁꯦ ꯐꯠꯇꯦꯅꯦ ꯀꯀꯥ ꯑꯗꯨꯅ ꯍꯧꯈꯤꯕ ꯀꯌꯥꯗꯣ ꯃꯗꯨ ꯄꯨꯁꯜꯂ ꯀꯥꯟꯅꯗꯦ ꯀꯣ ꯇꯥꯗꯣ ꯄꯤꯁꯜꯂꯨꯔꯣ ꯔꯦꯕꯤꯇꯥꯁꯦ ꯄꯤꯁꯜꯂꯣ ꯑꯗꯨꯒ ꯅꯪ ꯀꯣꯏꯅꯕ ꯅꯤꯄꯥꯗꯨꯅ ꯃꯧ ꯊꯤꯗ꯭ꯔꯤꯗꯨꯗꯤ ꯀꯔꯤꯒꯤ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯒꯦꯕ ꯅꯪ ꯀꯣꯏꯅꯔꯝꯕ ꯅꯤꯄꯥꯗꯨꯅ ꯃꯧ ꯊꯤꯗꯦ ꯅꯪꯒꯤ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯥ ꯂꯩꯔꯦ ꯃꯥꯅ ꯊꯤꯗ꯭ꯔꯤꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯄꯜꯂꯅꯨ ꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟ ꯁꯨꯝ ꯍꯥꯏꯌꯨꯀ ꯄꯜꯂꯣꯏ ꯑꯩ ꯑꯗꯨꯝ ꯀꯧꯅꯤ ꯅꯪ ꯀꯣꯏꯅꯕ ꯅꯤꯄꯥ ꯃꯧ ꯊꯤꯗꯦ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯔꯃꯗꯥ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯃꯧ ꯊꯤꯗꯦ ꯍꯥꯏꯁꯦ ꯔꯦꯕꯤꯇꯥ ꯅꯔꯃꯗꯥꯁꯦ ꯋꯥꯔꯤ ꯌꯥꯝ ꯂꯩꯔꯝꯃꯤꯀꯣ ꯑꯩꯁꯨ ꯅꯔꯃꯗꯥ ꯅꯪꯒꯤ
ꯋꯥꯍꯩꯗꯣ ꯅꯣꯛꯅꯤꯡꯕ ꯅꯠꯇꯦ ꯅꯪ ꯅꯤꯄꯥ ꯀꯣꯏꯅꯔꯅ ꯃꯧ ꯊꯤꯗꯤꯗꯣ ꯃꯧ ꯊꯤꯗꯅ ꯂꯩꯗꯅ ꯀꯃꯥꯏꯅ ꯈꯪꯉꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯅꯣꯝꯗꯤ ꯂꯩꯔꯝꯃꯅꯤ ꯅꯔꯃꯗꯥꯒꯤꯁꯦ ꯑꯩꯅ ꯈꯟꯖꯕꯗ ꯔꯦꯕꯤꯇꯥ ꯅꯔꯃꯗꯥꯒ ꯀꯣꯏꯅꯕ ꯅꯤꯄꯥꯗꯨꯗ ꯃꯧ ꯊꯤꯗꯦ ꯅꯔꯃꯗꯥꯗꯤ ꯃꯌꯨꯝ ꯄꯥꯜꯂꯛꯑꯦ ꯃꯥꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥ ꯃꯧ ꯊꯤꯗꯤ ꯁꯤꯗꯤ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯃꯅꯦꯕ ꯁꯣꯏꯗꯅ ꯔꯦꯕꯤꯇꯥ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯔꯃꯗꯥ ꯀꯩꯅꯣꯝ ꯂꯩꯔꯝꯃꯅꯤ ꯀꯣ ꯃꯥ ꯀꯣꯏꯅꯕ ꯄꯄꯥꯁꯦ ꯑꯩ ꯐꯪꯍꯜꯂꯒꯦ ꯄꯥꯞꯁꯦ ꯑꯩ ꯐꯪꯍꯜꯂꯒꯦ ꯈꯜꯂꯤꯔꯣ ꯅꯔꯃꯗꯥ ꯔꯦꯕꯤꯇꯥꯒ ꯀꯣꯏꯅꯕ ꯅꯤꯄꯥꯁꯤꯅ ꯃꯧ ꯊꯤꯗꯤꯁꯤꯅꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯋꯥꯔꯤ ꯂꯩꯔꯝꯒꯅꯤ ꯔꯦꯕꯤꯇꯥ ꯅꯣꯛꯈꯔꯦ ꯅꯔꯃꯗꯥ ꯀꯩꯗꯧꯔꯦ ꯈꯨꯝꯗ꯭ꯔꯗꯤ ꯅꯪ ꯀꯣꯏꯅꯕ ꯅꯤꯄꯥꯔꯤꯕ ꯃꯧ ꯊꯤꯗꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯅꯔꯃꯗꯥ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯤꯁꯨ ꯂꯩꯇꯦ ꯁꯥꯄꯣꯠꯁꯨ ꯂꯩꯇ꯭ꯔꯦ ꯀꯣ ꯊꯦꯡꯉꯨ ꯊꯦꯡꯉꯦ ꯄꯨꯡ 12:30 ꯇꯥꯔꯦ ꯀꯣ ꯔꯦꯕꯤꯇꯥꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯄꯣꯊꯥꯔꯁꯅꯨ ꯕꯥꯏ ꯑꯣꯏꯔꯁꯤ ꯅꯔꯃꯗꯥ ꯇꯥꯕ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯀꯤꯅꯦ ꯅꯪ ꯀꯣꯏꯅꯔꯝꯕ ꯅꯪ ꯀꯩꯗꯧꯕꯒꯤ ꯃꯉꯣꯟ ꯂꯩꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯅ ꯇꯧꯔꯤꯔ ꯍꯥꯏꯕ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯅ ꯅꯪ ꯃꯉꯣꯟ ꯂꯩꯍꯧꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯥ ꯄꯦꯟꯗꯗꯅ ꯃꯌꯨꯝ ꯄꯥꯟꯗꯕ ꯑꯣꯏꯔꯝꯅꯦꯕ ꯑꯗꯨꯅ ꯈꯪꯉꯤꯅꯦ ꯑꯗꯨꯅ ꯈꯥꯡꯉꯤ ꯑꯣꯀꯦ ꯅꯔꯃꯗꯥ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯗꯨꯒ ꯑꯩ ꯑꯌꯦꯠꯄꯒ ꯄꯤꯖꯔꯔꯣꯏꯍꯦ ꯑꯣꯏꯃꯥ ꯅꯔꯃꯗꯥ ꯇꯥꯗꯣ ꯃꯉꯣꯟ ꯁꯤꯗꯣꯔꯦ ꯅꯔꯃꯗꯥ ꯇꯥꯗꯣ ꯃꯉꯣꯟ ꯁꯤꯗꯣꯔꯦꯀꯣ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯗꯨꯒ ꯑꯩ ꯑꯌꯦꯠꯄ ꯄꯤꯖꯔꯔꯣꯏ ꯅꯔꯃꯗꯥ ꯑꯩ ꯇꯜꯂꯦ ꯁꯩꯇ ꯀꯣꯃꯦꯟꯗꯤ ꯄꯥꯗꯦ ꯇꯥꯗꯣꯁꯦ ꯄꯥꯏꯁꯤꯗꯤꯅ ꯇꯥꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯀꯤꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯀꯤꯅꯤ ꯑꯗꯨꯅ ꯈꯥꯡꯉꯤꯅꯦ ꯅꯪꯁꯨ ꯍꯥꯏꯔꯦ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯗꯨꯒ ꯑꯩ ꯑꯌꯦꯠꯄ ꯄꯤꯖꯔꯔꯣꯏꯍꯦ ꯍꯥꯏꯔꯦ ꯄꯥꯔꯤꯁꯤꯗꯤ ꯏꯄꯥ ꯏꯃꯥꯅ ꯌꯥꯈꯤꯗꯦ ꯏꯄꯥ ꯏꯃꯥ ꯌꯥꯗꯕꯁꯤꯅ ꯀꯩꯗꯧꯕꯩ ꯀꯣꯏꯅꯔꯨꯏꯕ ꯂꯥꯛꯄꯗꯁꯨ ꯏꯇꯣꯝꯇꯅꯤꯍꯦ ꯆꯠꯄꯗꯁꯨ ꯏꯊꯟꯇꯅꯤꯍꯦ ꯑꯩꯁꯨ ꯅꯔꯃꯗꯥ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯅ ꯄꯄꯥ ꯃꯃꯥꯅ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯨꯒ ꯅꯪꯁꯨ ꯌꯥꯗꯕꯅꯦꯕꯀꯣ ꯑꯩꯗꯤ ꯊꯕꯛ ꯇꯧꯒꯦ ꯇꯧꯋꯦ ꯇꯣꯛꯑꯦ ꯑꯌꯥꯕꯗꯨꯅꯤ ꯂꯧꯔꯤꯁꯦ ꯅꯔꯃꯗꯥ ꯇꯥꯗꯣ ꯒ꯭ꯌꯥꯟ ꯆꯣꯏꯔꯕꯅꯤ ꯆꯨꯝꯃꯦ ꯄꯄꯥ ꯃꯥꯅ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯅ ꯄꯤꯗꯦ ꯑꯗꯨꯒ ꯅꯔꯃꯗꯥꯅ ꯀꯣꯏꯔꯨꯕ ꯅꯤꯄꯥ ꯊꯕꯛ ꯇꯧꯋꯦ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯦ ꯍꯥꯏ ꯃꯥꯁꯨ ꯊꯣꯛꯂꯛꯄ ꯅꯤꯄꯥꯗꯨꯁꯨ ꯃꯇꯨ ꯊꯤꯗꯅ ꯂꯩꯔꯦ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯇꯥꯗꯣ ꯒ꯭ꯌꯥꯟ ꯆꯣꯏꯔꯕꯅꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯍꯦ ꯅꯔꯃꯗꯥ ꯑꯩꯗꯤ ꯅꯨꯡꯁꯤꯅꯕꯁꯦ ꯊꯥꯗꯣꯛꯑꯣ ꯌꯥꯗꯅꯅꯦ ꯁꯨꯝ ꯂꯧꯔꯤꯁꯤꯅꯤ
ꯅꯔꯃꯗꯥꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯩꯔꯝꯃꯤꯀꯣ ꯔꯦꯕꯤꯇꯥ. ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦ. ꯔꯦꯕꯤꯇꯥ ꯅꯔꯃꯗꯥꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯩꯔꯝꯃꯤ ꯃꯅꯨꯡꯗ. ꯃꯥꯡꯗꯁꯨ ꯁꯤꯁꯥ ꯑꯁꯤꯕ ꯃꯤ ꯌꯥꯝꯅ ꯎꯏꯅꯦ. ꯃꯪꯗꯁꯨ ꯑꯁꯤꯕ ꯃꯤ ꯌꯥꯝꯅ ꯎꯏꯅꯦ ꯁꯨꯁꯥ. ꯔꯦꯕꯤꯇꯥ, ꯃꯗꯨꯗꯤ ꯆꯛꯊꯥ ꯄꯤꯔ ꯐꯕꯅꯦꯀꯣ. ꯈꯪꯉꯩꯗ ꯌꯦꯡꯍꯜꯂꯨ ꯐꯕꯅꯦ. ꯀꯔꯤꯝ ꯈꯜꯂꯨꯅꯨ, ꯂꯥꯟꯅ ꯈꯜꯂꯨꯅꯨ. ꯃꯤꯁꯤꯡꯗꯣ ꯃꯁꯛ ꯈꯪꯉꯗꯤ ꯎꯔꯝꯕꯗꯣ ꯃꯣꯏꯒꯤ ꯆꯛꯊꯥ ꯄꯤꯀꯣ, ꯁꯨꯝ ꯐꯕꯅꯤ. ꯃꯪꯗꯁꯨ ꯁꯨꯁꯥ ꯑꯁꯤꯕ ꯃꯤ ꯌꯥꯝꯅ ꯎꯏꯅꯦ ꯁꯨꯁꯥ. ꯂꯥꯏꯁ꯭ꯔꯝ ꯔꯃꯀꯥꯟꯇ ꯑꯣꯀꯦ ꯍꯥꯏꯌꯦ. ꯔꯃꯀꯥꯟꯇꯅ ꯑꯣꯀꯦ ꯑꯣꯀꯦ ꯍꯥꯏꯌꯦ. ꯂꯥꯏꯁ꯭ꯔꯝ ꯔꯃꯀꯥꯟꯇ. ꯀꯀꯥꯗꯤ ꯊꯥꯗꯣꯛꯂꯔꯣꯏꯅꯦ. ꯂꯥꯎ ꯂꯥꯎ ꯈꯨꯆꯦꯡ ꯄꯥꯂꯣꯏ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯀꯥꯅ ꯌꯣꯠꯆꯥ ꯄꯨꯔꯛꯄꯅꯤ ꯅꯔꯃꯗꯥ. ꯑꯗꯨꯅꯤ ꯑꯩꯗꯤ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯂꯥꯏꯔꯔꯁꯨ ꯄꯠꯇꯂꯁꯨ ꯄꯨ ꯂꯥꯛꯏ. ꯅꯔꯃꯗꯥꯗꯤ ꯊꯥꯗꯣꯛꯑ ꯂꯥꯛꯏꯅꯤ. ꯔꯦꯕꯤꯇꯥꯁꯤ ꯌꯦꯡꯉꯨꯀꯣ. ꯑꯩ ꯅꯔꯃꯗꯥꯗ ꯆꯦꯠꯂꯝꯃꯤ ꯊꯝꯃꯣꯏ. ꯅꯔꯃꯗꯥ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ, ꯇꯨꯃꯤꯟ ꯂꯩꯌꯦ. ꯅꯔꯃꯗꯥ ꯀꯩꯗꯧꯔꯦ, ꯁꯥꯎꯔꯕꯣ? ꯅꯔꯃꯗꯥ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯁꯥꯎꯔꯕꯣ ꯇꯥꯗꯣ ꯃꯪꯒꯣꯜꯗ? ꯁꯨꯝ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯑꯗꯨꯝ ꯉꯥꯡꯅꯕꯅꯤꯀꯣ. ꯔꯦꯕꯤꯇꯥ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ. ꯔꯦꯕꯤꯇꯥ, ꯑꯩꯈꯣꯏ ꯅꯔꯃꯗꯥꯒꯤ ꯊꯃꯣꯏ ꯆꯦꯠꯂꯝꯃꯤꯀꯣ. ꯌꯥꯝꯅ ꯋꯥ ꯂꯩꯔꯝꯃꯤ ꯃꯉꯣꯟꯗ. ꯃꯥꯃꯣ ꯒꯣꯔꯆꯟꯗ꯭ꯔꯒꯤ ꯃꯄꯥꯗꯣ ꯎꯔꯝꯕꯅꯤ. ꯁꯤꯕꯁꯤꯡꯁꯦ ꯑꯩꯉꯣꯟꯗꯇ ꯎꯏ ꯀꯀꯥ. ꯎꯔꯝꯕ ꯃꯛꯀꯤ ꯃꯃꯤꯡꯗ ꯆꯥꯛ ꯃꯇꯨꯝ 3ꯒ ꯊꯥꯗꯣꯛꯑꯣ ꯀꯩꯅꯣ. ꯁꯦ ꯅꯪ ꯆꯛꯊꯥꯅꯤ, ꯅꯪ ꯑꯩꯈꯣꯏꯕꯨ ꯎꯅꯍꯩꯗꯦ, ꯅꯪ ꯅꯐꯝꯗ ꯆꯠꯂꯣ ꯍꯥꯏꯅꯅꯦ ꯆꯛꯊꯥ ꯄꯤꯈꯣ. ꯃꯩꯇꯥꯟ 3ꯈꯛ ꯈꯪꯕ. ꯆꯥꯛ ꯃꯇꯨꯝ 3ꯈꯛꯀ, ꯑꯗꯩꯗꯤ ꯃꯩꯇꯥꯟ 3ꯈꯛ ꯇꯧꯔꯒꯅꯦ ꯂꯥꯇꯣꯟ ꯃꯆꯥꯝꯗ ꯁꯦ ꯅꯪꯒꯤ ꯆꯛꯊꯥꯁꯦ ꯆꯥꯔ ꯍꯟꯈ꯭ꯔꯣ. ꯅꯪꯒ ꯑꯩꯈꯣꯏꯒ ꯎꯅꯍꯩꯗꯦ. ꯉꯁꯤꯗꯩ ꯍꯧꯕ ꯂꯥꯛꯄ ꯌꯥꯔꯣꯏ, ꯎꯕ ꯌꯥꯔꯣꯏꯀꯣ. ꯒꯨꯔꯨ ꯌꯥꯊꯪꯅꯤ ꯍꯥꯏꯅ ꯆꯛꯊꯥ ꯄꯤꯈ꯭ꯔꯣ. ꯔꯦꯕꯤꯇꯥ, ꯅꯨꯡꯗꯥꯡꯗ ꯃꯪꯒꯤ ꯋꯥꯔꯤ ꯍꯥꯏꯅꯨꯅꯦ. ꯍꯣꯏ, ꯂꯥꯏ ꯇꯤꯟꯅ ꯃꯅꯥ ꯄꯪꯕ ꯍꯥꯏꯌꯨꯀꯣ. ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯗ. ꯑꯩ ꯅꯔꯃꯗꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯑꯂꯨ ꯂꯨꯕ ꯋꯥ ꯂꯩꯔꯝꯃꯤꯀꯣ ꯔꯦꯕꯤꯇꯥ. ꯅꯔꯃꯗꯥꯗ ꯑꯂꯨ ꯂꯨꯕ ꯋꯥ ꯂꯩꯔꯝꯃꯤꯕꯣ. ꯑꯗꯨꯅꯤ ꯑꯩꯅ ꯀꯀꯥꯗ ꯍꯥꯏꯔꯤꯗꯣ. ꯆꯦꯛꯁꯤꯜꯂꯒ ꯆꯦꯛꯅ ꯁꯥꯕꯟ ꯈꯥꯕꯅꯤ ꯍꯥꯏꯗꯣ. ꯂꯩꯌꯦ, ꯁꯥꯎꯗꯦꯍꯦ. ꯔꯦꯕꯤꯇꯥ, ꯅꯔꯃꯗꯥꯗ ꯑꯆꯦꯠ ꯑꯆꯦꯠꯄ ꯋꯥ ꯌꯥꯝ ꯂꯩꯔꯝꯃꯤꯀꯣ. ꯅꯤꯄꯥꯗꯣ ꯃꯧ ꯊꯤꯗ꯭ꯔꯤ ꯍꯥꯏꯌꯦ. ꯑꯩ ꯀꯞꯅꯤꯡꯉꯤ, ꯅꯨꯡꯉꯥꯏꯇꯦ ꯅꯤꯄꯥꯗꯨꯅ ꯋꯥꯔꯝꯗꯣꯏꯗꯣ. ꯅꯔꯃꯗꯥ, ꯑꯩ ꯀꯞꯅꯤꯡꯉꯤꯀꯣ. ꯅꯤꯄꯥꯗꯣ ꯉꯝꯕꯨ ꯉꯝꯃꯤꯍꯦ. ꯑꯩ ꯑꯣꯏꯗꯤꯕꯣ ꯀꯣꯆꯥꯛ ꯂꯧ ꯌꯥꯔꯔꯣꯏ ꯍꯛꯆꯥꯡꯁꯦ. ꯐꯠꯇꯕ ꯃꯪꯗꯤ ꯍꯥꯏꯔꯁꯨ ꯀꯥꯏꯗꯦ, ꯑꯐꯕ ꯋꯥ ꯍꯥꯏꯕꯗꯤ ꯐꯠꯇꯦ. ꯑꯣ, ꯅꯔꯃꯗꯥꯏ ꯅꯤꯄꯥꯗꯣ ꯃꯧ ꯊꯤꯗꯅ ꯂꯩ ꯍꯥꯏꯌꯦ. ꯑꯩ ꯑꯣꯏꯗꯤ ꯉꯝꯃꯣꯏꯍꯦ.
ꯅꯃꯗꯥꯏ ꯃꯃꯥꯡꯗ ꯀꯦꯛ ꯀꯦꯛ ꯂꯥꯎꯕ ꯅꯨꯄꯤ ꯂꯧꯅꯤ ꯐꯖꯕ ꯑꯩꯈꯣꯏ ꯅꯔꯃꯗꯥꯗ ꯋꯥ ꯂꯩꯔꯝꯃꯦ ꯑꯦꯐ.ꯕꯤ.ꯗ ꯁꯥꯎꯅꯕꯒꯤ ꯏꯁꯨꯆꯥ ꯑꯦꯐ.ꯕꯤꯗ ꯁꯥꯎꯅꯗꯕꯤ ꯁꯨꯁꯥ ꯍꯣꯏ ꯍꯣꯏ ꯁꯥꯎꯅꯔꯣꯏꯁꯤ ꯑꯩꯈꯣꯏ ꯅꯔꯃꯗꯥꯗ ꯋꯥ ꯑꯆꯦꯠꯄ ꯌꯥꯝ ꯂꯩꯔꯝꯃꯤ ꯅꯔꯕꯤꯇꯥ ꯅꯔꯃꯗꯥ ꯁꯞꯄꯣꯔꯇꯔ ꯑꯃ ꯌꯥꯎꯗꯦꯗ ꯃꯤꯁꯨ ꯂꯥꯛꯇꯦ ꯂꯣꯏꯁꯟꯅ ꯇꯧꯔꯒꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯔꯁꯤ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯨꯔꯒꯀꯣ ꯅꯥꯗꯕ ꯌꯦꯛꯇꯕ ꯑꯩ ꯏꯆꯟ ꯔꯕꯤꯇꯥꯁꯨ ꯅꯥ ꯌꯦꯛꯇꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯑꯗꯨꯃꯒꯣ ꯔꯕꯤꯇꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯍꯥꯏꯗꯣ ꯅꯨꯡꯁꯤꯅꯕ ꯂꯩꯇ꯭ꯔꯣ ꯅꯔꯃꯗꯥ ꯑꯩꯗꯤ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯀꯥꯏꯗꯦ ꯀꯣꯛ ꯃꯊꯧ ꯇꯥꯏ ꯍꯣꯏ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯔꯕꯤꯇꯥꯁꯦ ꯅꯨꯡꯁꯤꯅꯕꯒ ꯇꯧꯗ꯭ꯔꯥ ꯈꯪꯗꯦ ꯅꯔꯃꯗꯥ ꯑꯩꯗꯤ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯀꯥꯏꯗꯦ ꯀꯣꯛ ꯃꯊꯧ ꯇꯥꯏ ꯅꯨꯡꯉꯥꯏꯇꯦ ꯔꯕꯤꯇꯥꯏ ꯅꯤꯄꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯍꯥꯏꯌꯦ ꯅꯔꯃꯗꯥ ꯃꯥ ꯄꯥꯎ ꯂꯧꯔꯝꯒꯅꯤ ꯔꯕꯤꯇꯥ ꯅꯥꯕ ꯌꯥꯗꯦꯀꯣ ꯗꯥꯛꯇꯔ ꯇꯥꯅꯧ ꯗꯥꯛꯇꯔ ꯇꯥꯅꯧ ꯔꯕꯤꯇꯥ ꯅꯥꯕ ꯌꯥꯗꯦꯀꯣ ꯗꯥꯛꯇꯔꯒ ꯇꯥꯟꯅꯔꯒ ꯍꯛꯆꯥꯡꯗꯣ ꯌꯦꯡꯊꯣꯛꯑꯣ ꯆꯨꯝꯃꯤ ꯍꯥꯏꯌꯦ ꯅꯔꯃꯗꯥꯅ ꯆꯨꯝꯃꯤ ꯍꯥꯏꯌꯦ ꯂꯩꯅꯦ ꯂꯩꯅꯦ ꯑꯩꯗꯤ ꯊꯝꯖꯗꯦꯍꯦ ꯊꯨꯡꯅꯗꯗꯤ ꯄꯥꯞ ꯐꯪꯉꯤ ꯍꯥꯏꯅꯕꯗꯨꯒ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯂꯩꯇꯦ ꯑꯩꯗꯤ ꯊꯝꯖꯗꯦꯍꯦ ꯊꯨꯡꯅꯗꯗꯤ ꯄꯥꯞ ꯐꯪꯉꯤ ꯍꯥꯏꯅꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯂꯩꯇꯦ ꯑꯣꯀꯦ ꯔꯕꯤꯇꯥ ꯅꯔꯃꯗꯥ ꯏꯆꯤꯟ ꯏꯅꯥꯎ ꯖꯤꯁꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯅꯕ ꯅꯣꯛꯄ ꯈꯦꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯥꯒꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯋꯥꯔꯧ ꯄꯨꯔꯧ ꯇꯧꯅꯔꯣꯏꯁꯤ ꯑꯁꯨꯃꯥꯏꯅ ꯍꯥꯏꯅꯕꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕ ꯀꯣ ꯄꯨꯟꯁꯤꯔꯣꯟꯅꯤꯀꯣ ꯇꯗꯃꯣꯕ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇꯅꯤ ꯄꯔꯞ ꯄꯔꯞꯇ ꯂꯥꯛꯏꯅꯦ
ꯅꯃꯗ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯔꯔꯣꯏ ꯇꯗꯃꯪꯒꯣꯜ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇꯅꯤ ꯄꯔꯞꯇ ꯂꯥꯛꯏꯅꯦ ꯑꯩ ꯃꯈꯥ ꯀꯔꯤꯝ ꯍꯥꯏꯖꯔꯔꯣꯏ ꯔꯦꯕꯤꯇꯥ ꯅꯃꯗꯥꯏ ꯋꯥꯔꯤꯁꯦ ꯂꯣꯏꯔꯝꯗꯥꯏꯗ ꯅꯦꯠ ꯃꯑꯣꯡ ꯇꯥꯔꯤ ꯅꯣꯡꯃꯇ ꯐꯖꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯂꯩꯇ꯭ꯔꯦ ꯑꯂꯥꯞꯄ ꯃꯔꯤꯁꯨ ꯊꯣꯛꯏ ꯑꯣꯏꯃꯥ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯔꯔꯣꯏ ꯔꯦꯕꯤꯇꯥ ꯅꯔꯃꯗꯥꯒꯤ ꯀꯣꯃꯦꯟꯁꯤꯒ ꯑꯅꯛꯄ ꯃꯔꯤꯁꯨ ꯊꯣꯛꯏ ꯍꯥꯏ ꯑꯣꯏꯃꯥ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯔꯣꯏ ꯅꯔꯃꯗꯥꯏ ꯋꯥꯔꯤ ꯌꯥꯝ ꯊꯣꯛꯂꯛꯀꯗꯧꯔꯤ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯔꯔꯣꯏ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯀꯀꯥ ꯀꯔꯤꯝ ꯍꯥꯏꯔꯔꯣꯏ ꯔꯦꯕꯤꯇꯥ ꯅꯔꯃꯗꯥꯏ ꯋꯥꯔꯤꯁꯦ ꯃꯔꯤꯁꯨ ꯊꯣꯛꯏ ꯅꯔꯃꯗꯥ ꯑꯩ ꯌꯥꯝ ꯅꯣꯛꯀꯜꯂꯦ ꯊꯦꯡꯉꯦꯀꯣ ꯑꯩ ꯃꯈꯥ ꯇꯥꯖꯔꯔꯣꯏ ꯅꯣꯛꯆꯔꯔꯣꯏ ꯁꯤꯅꯤ ꯅꯔꯃꯗꯥꯅ ꯐꯖ ꯔꯤꯜ ꯁꯦꯝꯃꯤꯁꯦ ꯃꯑꯣꯡ ꯇꯥꯅ ꯑꯊꯔ ꯂꯩꯔꯝꯃꯦꯕ ꯔꯦꯕꯤꯇꯥ ꯅꯔꯃꯗꯥꯅ ꯐꯖꯕ ꯔꯤꯜ ꯁꯦꯝꯃꯤꯁꯦ ꯃꯅꯨꯡꯗ ꯋꯥ ꯂꯩꯔꯝꯃꯦ ꯑꯣꯀꯦ ꯅꯃꯗꯥ ꯄꯣꯊꯥꯔꯁꯤ ꯉꯁꯤ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯖꯗ꯭ꯔꯤ ꯅꯃꯗꯥ ꯆꯨꯝꯕ꯭ꯔꯥ ꯉꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯇꯅ ꯁꯥꯟꯅꯔꯤꯕ ꯑꯦꯜꯕꯤꯁꯦ ꯑꯩ ꯑꯍꯥꯟꯕ ꯐꯪꯉꯦ ꯄꯨꯟꯁꯤꯗ ꯐꯪꯅꯖꯗ꯭ꯔꯤ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯒꯤ ꯃꯆꯥ ꯃꯆꯦꯒꯤ ꯃꯆꯥꯅꯤ ꯐꯔꯕ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯤ ꯐꯔꯕ ꯅꯃꯗꯥꯖꯔꯦ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯔꯔꯣꯏ ꯏꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯤ ꯐꯔꯕ ꯐꯔꯦ ꯑꯗꯣ ꯅꯨꯡꯁꯤꯅꯔꯨꯕꯗꯣ ꯃꯗꯨ ꯐꯠꯇꯦ ꯃꯗꯨ ꯅꯪꯒꯤ ꯑꯀꯥꯏ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯀꯦꯁꯁꯦ ꯃꯥꯟꯅꯔꯛꯀꯗꯧꯔꯦ ꯅꯔꯃꯗꯥꯏ ꯀꯦꯁ ꯃꯥꯟꯅꯔꯛꯀꯗꯧꯔꯦ ꯇꯗꯃꯨꯒꯣ ꯇꯜꯂꯤꯌꯦ ꯔꯤꯜꯗꯤ ꯑꯩꯅ ꯄꯥꯝꯕꯒꯤ ꯁꯦꯝꯕ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯄꯄꯥꯗꯨꯅ ꯖꯥꯗꯨꯅ ꯅꯃꯗꯥ ꯔꯤꯜ ꯐꯖꯅ ꯁꯦꯝꯃꯨ ꯇꯥꯃꯣꯒꯅ ꯐꯥꯒꯤ ꯇꯧꯔꯤꯃꯤ ꯐꯔꯕ ꯇꯥꯗꯕꯨꯡꯉꯣ ꯀꯦꯁ ꯃꯥꯟꯅꯔꯛꯀꯗꯧꯔꯦꯀꯣ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯄꯄꯥꯗꯨꯅ
ꯌꯥꯗꯣꯏꯅꯣ ꯅꯪꯁꯨ ꯑꯗꯨꯒ ꯑꯃꯨꯛ ꯅꯔꯃꯗꯥꯅ ꯑꯃꯨꯛ ꯃꯌꯥ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤꯕ ꯑꯗꯨꯅ ꯑꯃꯗꯨꯅ ꯃꯧ ꯊꯤꯗ꯭ꯔꯤꯕ ꯃꯇꯨ ꯊꯤꯗ꯭ꯔꯤꯕ ꯄꯤ ꯇꯥꯏ ꯅꯣꯛꯄꯗ ꯄꯄꯥꯅ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ ꯑꯗꯨꯒ ꯃꯌꯥ ꯍꯥꯞꯆꯜꯂꯨꯔꯤꯕ ꯅꯔꯃꯗꯥ ꯏꯁꯟꯅ ꯊꯝꯃꯨꯀꯣ ꯉꯁꯤꯒꯤ ꯗꯦꯠꯁꯦ ꯑꯩ ꯏꯁꯟꯅ ꯊꯝꯗꯣꯏꯅꯤ ꯁꯦꯞꯇꯦꯝꯕꯔ ꯗꯦꯠ 2 ꯄꯨꯡ 10:20 ꯑꯦꯜꯕꯤ ꯍꯧꯕꯅꯤ ꯑꯗꯨꯅ ꯄꯨꯔꯥ ꯄꯨꯔꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯄꯨꯡ 2 ꯑꯦꯜꯕꯤꯗ ꯔꯦꯀꯣꯔꯠꯅꯤ ꯀꯀꯥꯗꯣ ꯒ꯭ꯌꯥꯟ ꯑꯃ ꯈꯜꯂꯤ ꯅꯔꯃꯗꯥ ꯑꯩꯗꯤ ꯏꯁꯟ ꯊꯝꯗꯣꯏꯅꯤꯀꯣ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯃꯤ ꯀꯅꯥꯝ ꯂꯥꯛꯄꯤꯗꯁꯨ ꯐꯔꯦ ꯅꯔꯃꯗꯥ ꯀꯩꯗꯧꯔꯦ ꯈꯨꯝꯗꯗꯤ ꯅꯔꯃꯗꯥ ꯋꯥꯔꯧꯅꯔꯣꯏꯁꯤꯀꯣ ꯀꯀꯥ ꯃꯉꯣꯟ ꯅꯣꯛꯄ ꯌꯥꯝ ꯀꯜꯂꯦꯕ ꯑꯗꯨꯅ ꯅꯣꯛꯏꯅꯤ ꯈꯪꯉꯕ ꯑꯩꯈꯣꯏ ꯀꯩꯁꯨ ꯅꯠꯇꯦ ꯐ꯭ꯔꯤ ꯃꯥꯏꯟꯗ ꯁꯨꯝ ꯁꯨꯟꯅꯔꯤꯃꯤ ꯀꯦꯁꯇꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯦ ꯇꯥꯗꯣꯉꯣ ꯉꯁꯤ ꯇꯥꯗꯣ ꯃꯁꯛ ꯎꯕꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯅꯪꯒꯤ ꯀꯦꯁꯇꯨꯒ ꯑꯩ ꯀꯦꯁꯇꯨꯒ ꯃꯥꯟꯅꯔꯒꯗꯧꯔꯦꯕꯣ ꯇꯥꯗꯣꯉꯣ ꯉꯁꯤ ꯇꯥꯗꯣ ꯃꯁꯛ ꯎꯕꯗ ꯌꯥꯝ ꯅꯣꯛꯅꯤꯡ ꯀꯀꯥꯗꯣ ꯒ꯭ꯌꯥꯟ ꯑꯃ ꯈꯜꯂꯤ ꯅꯔꯃꯗꯥ ꯅꯔꯃꯗꯥ ꯇꯥꯕ꯭ꯔꯣ ꯑꯩꯗꯤ ꯉꯁꯤ ꯏꯁꯟꯅ ꯊꯝꯗꯣꯏꯅꯤꯀꯣ ꯑꯩ ꯃꯇꯝ ꯂꯣꯏꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯂꯣꯏꯅ ꯒꯨꯗ ꯅꯥꯏꯠ ꯄꯤꯅꯔꯁꯤ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯅꯔꯃꯗꯥ ꯀꯣꯟꯅ ꯁꯨꯅꯁꯤ ꯈꯪꯕ ꯗꯣꯆꯥꯅ ꯑꯩꯉꯣꯟꯗ ꯃꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯕꯨꯖꯤꯌꯥ ꯍꯥꯏ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏ ꯗꯣꯆꯥꯅ ꯑꯩꯉꯣꯟꯗ ꯃꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯕꯨꯖꯤꯌꯥꯌꯨ ꯍꯥꯏ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏ ꯑꯩꯁꯨ ꯌꯥꯝꯅ ꯀꯀꯥ ꯎꯔꯒ ꯅꯣꯛꯅꯤꯡꯕ ꯍꯦꯜꯂꯦ ꯅꯔꯃꯗꯥ ꯀꯣꯟꯅ ꯁꯨꯅꯔꯁꯤ ꯇꯣ ꯑꯦꯜꯕꯤꯅꯤ ꯃꯥꯁꯨ ꯍꯥꯏꯔꯔꯣꯏꯁꯤ ꯌꯥꯔꯦ ꯑꯩ ꯄꯨꯟꯁꯤꯗ ꯅꯔꯃꯗꯥ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯅꯔꯃꯗꯥ ꯕꯥꯏ ꯑꯣꯏꯔꯁꯤ ꯃꯇꯝ ꯄꯨꯡ 12 ꯇꯥꯔꯦ ꯀꯣꯟꯅ ꯁꯨꯅꯁꯤ ꯔꯦꯕꯤꯇꯥ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯔꯦ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯗꯥꯛꯇꯔꯗ ꯌꯦꯡꯉꯨ ꯈꯪꯕ꯭ꯔꯥ ꯑꯩꯅꯁꯨ ꯃꯌꯥꯝ ꯌꯥꯗꯦ ꯅꯨꯄꯤ ꯊꯤꯔꯣꯏ ꯊꯤꯔꯗꯤ ꯅꯪ ꯑꯣꯏ
ꯔꯦꯕꯤꯇꯥ ꯕꯥꯏ ꯑꯣꯏꯔꯁꯤ ꯅꯃꯗꯥ ꯕꯥꯏ ꯑꯣꯏꯔꯁꯤ ꯑꯩꯅꯁꯨ ꯃꯌꯥꯝꯕꯨ ꯌꯥꯔꯦ ꯌꯥꯗꯦ ꯅꯨꯄꯤ ꯊꯤꯔꯣꯏ ꯅꯃꯗꯥ ꯕꯥꯏ ꯑꯣꯏꯔꯁꯤ ꯔꯦꯕꯤꯇꯥ ꯕꯥꯏ ꯕꯥꯏ ꯅꯃꯗꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯀꯣꯟꯅꯁꯨ ꯔꯦꯕꯤꯇꯥ ꯑꯩ ꯄꯨꯛꯅꯤꯡ ꯅꯥꯔꯦ ꯅꯃꯗꯥ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯁꯨꯝ ꯊꯕꯛ ꯃꯆꯥ ꯑꯃꯃꯝ ꯁꯨꯗ꯭ꯔꯣ ꯅꯨꯄꯥ ꯔꯦꯕꯤꯇꯥ ꯌꯥꯔꯦ ꯂꯣꯏꯁꯜꯂꯣ ꯅꯃꯗꯥ ꯂꯣꯏꯁꯜꯂꯁꯤ ꯃꯤ ꯑꯍꯨꯝꯇꯅ ꯑꯦꯜꯕꯤ ꯄꯨꯡ ꯑꯅꯤꯅꯤ ꯔꯦꯕꯤꯇꯥ ꯇꯥꯗꯣꯃꯒꯣ ꯁꯦ ꯅꯃꯗꯥ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯅꯃꯗꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯁꯤ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯅꯃꯗꯥ ꯏꯁꯜꯂꯨꯀꯣ ꯑꯩ ꯀꯥꯎꯔꯁꯨ ꯇꯥꯗꯣꯃꯒꯣ ꯇꯥꯗꯣꯃꯒꯣ ꯀꯔꯤ ꯑꯁꯥ ꯇꯧꯔꯤꯕ ꯈꯪꯗ꯭ꯔꯦ ꯅꯃꯗꯥꯗ ꯀꯣꯟꯅ ꯍꯥꯏꯒꯦ ꯔꯦꯕꯤꯇꯥ ꯅꯃꯗꯥꯏ ꯅꯝꯕꯔ ꯄꯤꯔꯛꯎ ꯈꯪꯕ꯭ꯔꯥ ꯅꯃꯗꯥꯏ ꯅꯝꯕꯔ ꯄꯤꯔꯛꯎ ꯔꯦꯕꯤꯇꯥ ꯇꯥꯗꯣ ꯃꯪꯒꯣꯜꯁꯦ ꯉꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦꯀꯣ ꯑꯩ ꯀꯔꯤꯝ ꯇꯧꯗꯦ ꯗꯣꯆꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯔ ꯈꯪꯗꯦ ꯔꯦꯕꯤꯇꯥ ꯅꯃꯗꯥꯏ ꯅꯝꯕꯔ ꯄꯤꯔꯛꯎ ꯈꯪꯕ꯭ꯔꯥ ꯇꯥꯗꯣ ꯃꯉꯣꯟ ꯍꯌꯦꯡ ꯐꯣꯟ ꯇꯧꯒꯦ ꯇꯥꯗꯣ ꯃꯪꯒꯣꯜ ꯁꯦ ꯉꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦꯀꯣ ꯑꯩ ꯀꯔꯤꯝ ꯇꯧꯗꯦ ꯅꯃꯗꯥ ꯅꯪ ꯋꯥ ꯇꯥꯕꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯗꯣꯆꯥ ꯇꯨꯝꯒꯔꯦ ꯅꯃꯗꯥ ꯅꯪ ꯄꯨꯟꯁꯤꯀꯣ ꯔꯦꯕꯤꯇꯥ ꯍꯧꯖꯤꯛꯇꯤ ꯇꯧꯔꯦ ꯇꯧꯔꯦꯍꯦ ꯀꯀꯥ ꯀꯩꯝ ꯇꯧꯗꯦꯗ ꯔꯦꯕꯤꯇꯥꯏ ꯀꯦꯁꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯅꯃꯗꯥꯏ ꯀꯦꯁꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯗꯨꯅꯅꯦ ꯅꯣꯛꯏꯁꯦ ꯑꯣꯀꯦ ꯅꯃꯗꯥ ꯕꯥꯏ ꯑꯣꯏꯔꯁꯤ ꯔꯦꯕꯤꯇꯥ ꯕꯥꯏ ꯑꯣꯏꯔꯁꯤ ꯄꯣꯊꯥꯔꯁꯤꯀꯣ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯁꯤꯅꯤ ꯅꯔꯃꯗꯥꯅ ꯔꯦꯕꯤꯇꯥ ꯈꯪꯕꯅꯦ ꯄꯨꯡ ꯕꯥꯔꯣ ꯑꯦꯛꯗꯤ ꯃꯥ ꯇꯨꯝꯗꯦꯕ ꯔꯤꯜꯁ ꯁꯦꯝꯕꯗ ꯈꯪꯉꯕꯅꯦ ꯃꯥ ꯔꯤꯜꯁ ꯁꯦꯝꯕꯗ ꯄꯨꯡ ꯕꯥꯔꯣ ꯑꯦꯛꯇꯨꯗ ꯈꯪꯗꯦ ꯑꯩ ꯉꯁꯤ ꯈꯪꯉꯦ ꯔꯦꯕꯤꯇꯥ ꯅꯔꯃꯗꯥꯁꯦ ꯄꯨꯡ ꯑꯅꯤꯐꯧ ꯃꯥ ꯔꯤꯜꯁ ꯁꯦꯝꯕꯅꯤ ꯑꯣꯀꯦ ꯕꯥꯏ ꯑꯣꯏꯔꯁꯤ ꯔꯦꯕꯤꯇꯥ ꯅꯃꯗꯥ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯅꯃꯗꯥ ꯅꯃꯗꯥ ꯒꯨꯗ ꯅꯥꯏꯠ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯂꯥꯡꯂꯦꯟꯅ ꯅꯤꯡꯊꯧꯖꯝ ꯑꯣ ꯄꯨꯄꯨ ꯍꯥꯎ ꯂꯥꯡꯂꯦꯟ ꯄꯨꯄꯨ ꯂꯣꯏꯁꯟꯗꯣꯔꯦ ꯆꯦꯟ ꯑꯦ ꯄꯨꯄꯨ ꯑꯦꯜꯕꯤ ꯂꯣꯏꯔꯦꯀꯣ ꯀꯀꯥꯒꯤ ꯈꯨꯠꯅ ꯃꯤꯠ ꯑꯅꯤ ꯄꯥꯏꯔꯒ ꯌꯦꯡꯂꯤꯁꯤ ꯌꯦꯡꯉꯨ ꯇꯨꯝꯗ꯭ꯔꯤ ꯇꯨꯝꯗꯣꯔꯤꯔꯣ ꯑꯥꯎ ꯂꯣꯏꯁꯤꯜꯂꯅꯤ ꯂꯥꯏꯛ ꯇꯧꯔꯝꯃꯨ ꯅꯨꯡꯊꯦꯝ ꯂꯥꯡꯂꯦꯟ ꯂꯥꯏꯛ ꯇꯧꯔꯝꯃꯨ ꯅꯔꯃꯗꯥ ꯑꯝꯇꯪ ꯈꯨꯃꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯅꯔꯃꯗꯥ
ꯅꯔꯃꯗꯥ ꯑꯝꯇꯪ ꯈꯨꯝꯃꯝꯃꯝꯃꯤ ꯃꯇꯝ ꯂꯣꯏꯗꯣꯔꯦꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯡꯂꯦꯟ ꯊꯦꯡꯀ꯭ꯌꯨ ꯄꯨꯄꯨꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕ ꯊꯦꯡꯉꯦꯀꯣ ꯇꯥꯗꯣ ꯃꯪꯒꯣꯜꯒꯤ ꯋꯥꯔꯤ ꯇꯥꯗꯤꯀꯣ ꯔꯦꯕꯤꯇꯥ ꯔꯦꯕꯤꯇꯥ ꯅꯃꯗꯥꯏ ꯂꯝꯕꯔ ꯄꯤꯔꯧ ꯀꯀꯥ ꯍꯌꯦꯡ ꯐꯣꯟ ꯇꯧꯒꯦ ꯀꯀꯥꯁꯦ ꯄꯨꯡ ꯑꯅꯤꯕ ꯇꯨꯝꯍꯜꯂꯔꯣꯏꯁꯤꯔ ꯅꯃꯗꯥ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ ꯃꯤꯅꯤꯠ ꯑꯍꯨꯝꯇ ꯉꯥꯏ ꯃꯤꯅꯤꯠ ꯑꯅꯤꯇ ꯉꯥꯏꯔꯦ ꯅꯃꯗꯥ ꯑꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯅꯃꯗꯥꯗꯣ ꯄꯨꯡ ꯑꯅꯤꯐꯥꯎꯅꯤ ꯔꯤꯜ ꯁꯦꯝꯕꯅꯤ ꯃꯇꯣꯝꯇ ꯅꯣꯡꯉꯥꯜꯂꯒ ꯑꯌꯨꯛꯇ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯣꯔꯅꯤꯡ ꯋꯥꯛ ꯆꯠꯄ ꯇꯟ ꯍꯧꯕ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯨ ꯂꯥꯛꯆꯔꯦ ꯒꯨꯗ ꯅꯥꯏꯠ ꯄꯨꯄꯨ ꯒꯨꯗ ꯅꯥꯏꯠ ꯇꯥꯗꯣꯃꯪꯒꯣꯜꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯁꯤꯀꯣ ꯔꯦꯕꯤꯇꯥ ꯇꯥꯍꯟꯖꯗꯦ ꯑꯩ ꯅꯃꯗꯗꯥ ꯍꯥꯏꯗꯣꯏꯅꯤ ꯔꯦꯕꯤꯇꯥ ꯅꯃꯗꯥ ꯂꯝꯕꯔ ꯄꯤꯔꯣꯀꯣ ꯑꯣꯟꯂꯤ ꯃꯤꯅꯤꯠ ꯑꯃꯇꯪ ꯉꯥꯏꯔꯦꯀꯣ ꯅꯃꯗꯥ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯈꯤꯁꯤꯀꯣ ꯍꯣꯏ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯔꯦꯕꯤꯇꯥ ꯅꯃꯗꯥꯏ ꯂꯝꯕꯔ ꯄꯤꯔꯣꯀꯣ ꯀꯀꯥ ꯃꯪꯒꯣꯜ ꯃꯥꯏ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯂꯤꯒꯦ ꯃꯉꯣꯟꯗ ꯃꯥ ꯚꯥꯞ ꯇꯥꯔꯛꯀꯗꯧꯅꯤ ꯁꯣꯏꯗꯅ ꯀꯀꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯃꯤꯅꯤꯠ ꯑꯅꯤ ꯈꯛ ꯂꯩꯀꯣ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯑꯩ ꯄꯨꯛꯂꯤ ꯅꯥꯏ ꯇꯥꯗꯣꯒꯤ ꯋꯥꯔꯤꯃꯨꯛ ꯍꯥꯏꯔꯛꯑꯣ ꯑꯩ ꯋꯥꯔꯤꯗꯤ ꯐ꯭ꯂꯥꯁ ꯇꯧ ꯌꯥꯗꯦꯒ ꯌꯥꯝꯅ ꯂꯨꯏ ꯑꯩ ꯋꯥꯔꯤꯗꯤ ꯐ꯭ꯂꯥꯁ ꯑꯣꯏ ꯌꯥꯗꯦ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯅꯃꯗꯥ ꯑꯝꯇꯪ ꯄ꯭ꯂꯤꯖ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯀꯀꯥ ꯀꯥꯏꯅꯈꯤꯕ ꯅꯨꯄꯤꯒ ꯂꯩꯈ꯭ꯔꯕ ꯀꯀꯥ ꯑꯩ ꯈꯪꯗꯦ ꯑꯩ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯔ ꯑꯩ ꯈꯪꯗꯦ ꯅꯃꯗꯥ ꯀꯦ ꯁꯣꯃꯥꯟ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯅꯃꯗꯥ ꯄ꯭ꯂꯤꯖ ꯑꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯅꯃꯗꯥ ꯄ꯭ꯂꯤꯖ ꯅꯃꯗꯥ ꯑꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯑꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯑꯩ ꯃꯁꯨ ꯂꯥꯡꯂꯦꯟ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯝꯃꯦ ꯔꯦꯕꯤꯇꯥ ꯑꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯅꯃꯗꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯔꯤꯜ ꯁꯦꯝꯃꯨꯀꯣ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯑꯣꯜ ꯐ꯭ꯔꯦꯟꯁ ꯏꯁ ꯅꯥꯎ ꯌꯨꯇꯨꯕꯔ ꯏꯁ ꯅꯥꯎ ꯄꯨꯝꯅꯃꯛ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯛꯇ꯭ꯔꯒ ꯍꯌꯦꯡꯃꯨꯛ ꯎꯅꯁꯤ ꯔꯦꯕꯤꯇꯥ ꯅꯃꯗꯥ ꯂꯝꯕꯔ ꯄꯤꯔꯛꯎ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯤꯡꯊꯦꯝ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯍꯔꯦ ꯔꯥꯝ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯒꯨꯗ ꯅꯥꯏꯠ ꯅꯃꯗꯥ ꯂꯝꯕꯔ ꯄꯤꯔꯛꯎꯀꯣ ꯀꯀꯥꯗ ꯔꯦꯕꯤꯇꯥ ꯅꯃꯗꯥꯏ ꯂꯝꯕꯔ ꯄꯤꯔꯛꯎ ꯀꯀꯥ ꯋꯥꯆꯞꯇ ꯊꯥꯔꯛꯎ ꯈꯪꯕ꯭ꯔꯥ ꯑꯩ ꯅꯃꯗꯥꯒ ꯋꯥꯔꯤ ꯁꯨꯅꯗꯣꯏꯅꯤ ꯅꯃꯗꯥ ꯒꯨꯗ ꯅꯥꯏꯠ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯣꯏ ꯀꯀꯥ ꯄ꯭ꯂꯤꯖ ꯒꯨꯗ ꯅꯥꯏꯠ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯀꯀꯥ ꯄꯨꯛꯂꯤ ꯅꯥꯔꯦ ꯇꯨꯝꯃꯒꯦ ꯀꯀꯥ ꯌꯥꯝ ꯋꯥꯔꯦꯕꯣ ꯑꯩ ꯄꯨꯛꯂꯤ ꯅꯥꯔꯦ ꯅꯣꯛꯄꯗ ꯒꯨꯗ ꯅꯥꯏꯠ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯔꯦꯕꯤꯇꯥ ꯅꯔꯃꯗꯥ ꯑꯩꯒꯤ ꯂꯥꯏꯁ꯭ꯔꯝ ꯁꯣꯔꯤ ꯅꯤꯡꯊꯦꯝ ꯀꯣ ꯃꯆꯨ ꯂꯥꯡꯂꯦꯟ ꯅꯥ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯗꯨꯒ ꯔꯦꯕꯤꯇꯥ ꯅꯃꯗꯥꯏ ꯂꯝꯕꯗꯣ ꯀꯀꯥꯒꯤ ꯃꯣꯕꯥꯏꯜ ꯊꯥꯔꯛꯎꯀꯣ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯜ ꯐ꯭ꯔꯦꯟꯁ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ 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 ꯕꯥꯏ